ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯄꯥꯟꯊꯣꯏ ꯃꯉꯥꯡꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯄꯨꯛꯆꯦꯜ ꯇꯤꯟꯅꯗꯕ ꯃꯖꯥꯏꯕꯨꯡꯉꯣ ꯑꯍꯨꯝ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯕꯤꯖꯨ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯗꯨꯉꯩ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯆꯥꯎꯊꯦꯜ ꯍꯥꯏꯅ ꯈꯪꯅꯕ ꯂꯝꯗꯝ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯂꯝꯗꯝ ꯑꯗꯨꯕꯨ ꯉꯥꯛꯇꯨꯅ ꯅꯤꯡꯊꯧ ꯑꯣꯏꯅ ꯄꯥꯜꯂꯤꯕ ꯃꯍꯥꯛ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯏꯅꯤꯡꯊꯧ ꯄꯨꯔꯦꯝꯕ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯏꯅꯤꯡꯊꯧ ꯄꯨꯔꯦꯝꯕꯒꯤ ꯃꯆꯥꯅꯨꯄꯥ ꯄꯨꯟꯅ 3 ꯁꯨꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯍꯜꯒꯤ ꯃꯤꯡꯅ ꯃꯖꯥꯏꯕꯨꯡꯉꯣ ꯄꯥꯊꯧ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯥ ꯌꯥꯏꯃꯒꯤ ꯃꯤꯡꯅ ꯃꯖꯥꯏꯕꯨꯡꯉꯣ ꯄꯨꯔꯦꯜ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯆꯥꯅꯨꯄꯥ ꯑꯇꯣꯟꯕ ꯑꯗꯨꯒꯤ ꯃꯤꯡꯅ ꯃꯖꯥꯏꯕꯨꯡꯉꯣ ꯄꯨꯟꯁꯤ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯆꯥꯎꯊꯦꯜ ꯍꯥꯏꯔꯤꯕ ꯂꯝꯗꯝ ꯑꯁꯤ ꯊꯥꯏꯅ ꯂꯥꯏꯒꯤ ꯍꯥꯛꯇꯛꯇꯒꯤ ꯍꯧꯅ ꯁꯅꯥ ꯂꯨꯄꯥ ꯃꯅꯤ ꯃꯨꯛꯇ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯕ ꯂꯝꯗꯝ ꯑꯃꯈꯛ ꯑꯣꯏꯔꯝꯃꯤ꯫ ꯏꯅꯤꯡꯊꯧ ꯄꯨꯔꯦꯝꯕꯅꯁꯨ ꯃꯥꯒꯤ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯄꯨꯀꯩ ꯂꯟꯒꯩꯗ ꯄꯩꯁꯤꯟꯗꯨꯅ ꯂꯩꯔꯤꯕ ꯂꯟ ꯊꯨꯝ ꯃꯌꯥꯝ ꯑꯗꯨ ꯆꯥꯎꯊꯦꯜ ꯂꯝꯗꯝꯒꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡꯗ ꯁꯤꯖꯤꯟꯅꯔꯝꯃꯤ꯫ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗꯁꯨ ꯏꯅꯤꯡꯊꯧ ꯄꯨꯔꯦꯝꯕꯅ ꯃꯥꯒꯤ ꯆꯥꯎꯊꯦꯜ ꯑꯃꯗꯤ ꯊꯪꯅꯕ ꯂꯝꯗꯝꯁꯤꯡꯗ ꯂꯩꯕ ꯈꯨꯠꯍꯩꯕ ꯃꯌꯥꯝ ꯑꯃ ꯅꯦꯛꯇꯨꯅ ꯃꯥꯒꯤ ꯂꯝꯗꯝ ꯑꯗꯨꯒꯤ ꯃꯌꯥꯏ ꯆꯕꯨꯛꯇ ꯑꯆꯧꯕ ꯂꯥꯏꯁꯪ ꯑꯃꯈꯛ ꯁꯥꯅꯕ ꯊꯧꯔꯥꯡ ꯇꯧꯔꯝꯃꯤ꯫ ꯂꯥꯏꯁꯪ ꯑꯗꯨꯒꯤ ꯌꯨꯝꯕꯤ ꯃꯈꯣꯡꯁꯤꯡꯗꯨ ꯑꯇꯥꯡꯕ ꯃꯈꯜꯒꯤ ꯃꯆꯨ ꯃꯆꯨꯒꯤ ꯅꯨꯡꯁꯤꯡꯅ ꯑꯣꯏꯔꯝꯃꯤ꯫ ꯂꯥꯏꯁꯪ ꯑꯗꯨꯒꯤ ꯐꯛꯂꯥꯡꯗ ꯃꯃꯜ ꯑꯇꯥꯡꯕ ꯂꯥꯏꯌꯦꯛꯁꯤꯡ ꯊꯦꯠꯅꯕ ꯊꯧꯔꯥꯡ ꯇꯧꯔꯝꯃꯤ꯫ ꯑꯇꯥꯡꯕ ꯃꯈꯜꯒꯤ ꯊꯥꯎꯃꯩ ꯊꯥꯅꯕ ꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯂꯦꯝꯒꯤ ꯑꯇꯩ ꯃꯐꯝꯗ ꯐꯪꯗꯕ ꯂꯥꯏꯔꯤꯛꯁꯤꯡꯁꯨ ꯊꯝꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯃꯥꯅ ꯍꯟꯗꯛ ꯁꯥꯔꯤꯕ ꯂꯥꯏꯁꯪ ꯑꯗꯨꯒꯤ matangda ꯏꯅꯤꯡꯊꯧ ꯄꯨꯔꯦꯝꯕ ꯌꯥꯝꯅ ꯆꯥꯎꯊꯣꯛꯆꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯃꯊ꯭ꯋꯥꯏ ꯋꯥꯕ ꯑꯃꯈꯛꯇꯤ ꯂꯩ, ꯑꯇꯩ ꯀꯔꯤ ꯅꯠꯇꯦ, ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯥꯒꯤ ꯂꯥꯏꯁꯪ ꯑꯗꯨꯅ ꯁꯥꯕ ꯂꯣꯏꯁꯤꯟꯗꯕ ꯑꯁꯤꯅꯤ꯫ ꯏꯅꯤꯡꯊꯧ ꯄꯨꯔꯦꯝꯕꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯒꯤ ꯂꯥꯏꯁꯪ ꯑꯁꯤꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯁꯥꯕ ꯂꯣꯏꯁꯤꯟꯗ꯭ꯔꯤꯕ ꯑꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯑꯩꯒꯤ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯄꯨꯀꯩ ꯂꯟꯒꯩꯗ ꯄꯩꯁꯤꯟꯗꯨꯅ ꯂꯩꯔꯤꯕ ꯂꯟ ꯊꯨꯝ ꯃꯌꯥꯝ ꯑꯃ ꯑꯩꯅ ꯂꯥꯏꯁꯪ ꯑꯁꯤ ꯁꯥꯕꯗ ꯁꯤꯖꯤꯟꯅꯈ꯭ꯔꯦ꯫ ꯑꯗꯨꯒ ꯑꯁꯨꯛ ꯀꯨꯏꯔꯛꯂꯕ ꯑꯁꯤꯐꯥꯎ ꯂꯥꯏꯁꯪ ꯑꯁꯤꯗꯤ ꯂꯣꯏꯁꯤꯟꯕꯒꯤ ꯃꯃꯤ ꯎꯗ꯭ꯔꯤ꯫ ꯁꯤꯗꯕꯨ ꯑꯩꯅ ꯀꯔꯝꯅ ꯄꯣꯊꯥꯗꯨꯅ ꯂꯩꯊꯣꯛꯀꯗꯧꯔꯤꯕꯅꯣ? ꯏꯅꯤꯡꯊꯧꯒꯤ ꯑꯋꯥꯕ ꯑꯗꯨ ꯎꯔꯗꯨꯅ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯐꯝꯅꯥꯏꯕ ꯑꯃꯈꯛꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯏꯅꯤꯡꯊꯧ, ꯑꯩ ꯋꯥꯐꯝ ꯑꯃꯈꯛ ꯍꯧꯗꯣꯛꯆꯒꯦ꯫ ꯀꯔꯤ ꯋꯥꯐꯝꯅꯣ? ꯍꯥꯏꯌꯨ ꯇꯥꯁꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯏꯁꯪ ꯑꯁꯤ ꯁꯥꯕ ꯂꯣꯏꯁꯤꯟꯗ꯭ꯔꯤꯕ ꯑꯁꯤ ꯁꯥꯕ ꯂꯣꯏꯁꯤꯟꯅꯕ ꯏꯅꯤꯡꯊꯧꯗ ꯎꯄꯥꯏ ꯑꯃꯈꯛ ꯍꯥꯏꯖꯒꯦ꯫ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇ ꯄꯥꯎ ꯑꯃ ꯆꯦꯜꯂꯁꯤ꯫ ꯑꯊꯨꯕ ꯃꯇꯝꯗ ꯂꯥꯏꯁꯪ ꯑꯁꯤ ꯂꯣꯏꯁꯤꯟꯕ ꯉꯝꯕ ꯃꯤꯗꯣ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯑꯁꯤꯗꯒꯤ ꯂꯥꯛꯄ ꯃꯤꯕꯨ ꯑꯣꯏꯔꯕꯁꯨ ꯑꯇꯣꯞꯄ ꯂꯝꯗꯝꯗꯒꯤ ꯂꯥꯛꯄꯕꯨ ꯑꯣꯏꯔꯕꯁꯨ ꯃꯤꯑꯣꯏ ꯑꯗꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯂꯥꯏꯁꯪ ꯑꯁꯤ ꯁꯥꯕ ꯂꯣꯏꯁꯤꯜꯂꯕꯗꯤ ꯃꯉꯣꯟꯗ ꯃꯅꯥ ꯑꯣꯏꯅ ꯂꯨꯄꯥ ꯈꯧꯖꯥꯎ ꯁꯅꯥ ꯈꯧꯖꯥꯎ ꯄꯤꯒꯅꯤ ꯂꯥꯎꯊꯣꯛꯂꯁꯤ꯫ ꯂꯨꯄꯥ ꯈꯧꯖꯥꯎ ꯁꯅꯥ ꯈꯧꯖꯥꯎꯒꯤ ꯃꯅꯥ ꯑꯗꯨ ꯄꯥꯝꯕꯅ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ꯫ ꯃꯈꯣꯏꯁꯤꯡꯗꯨ ꯄꯨꯂꯞ ꯈꯣꯝꯖꯤꯜꯂꯒ ꯂꯥꯏꯁꯪ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯁꯥꯕ ꯂꯣꯏꯁꯤꯜꯍꯜꯂꯁꯤ꯫ ꯐꯝꯅꯥꯏꯕ, ꯅꯪꯅ ꯍꯧꯗꯣꯔꯛꯂꯤ ꯋꯥꯐꯝ ꯑꯗꯨꯅ ꯄꯨꯝꯅꯃꯛꯀꯤ ꯌꯥꯏꯐꯕ ꯑꯣꯏꯔꯅꯤ ꯈꯜꯂꯤ꯫ ꯍꯌꯦꯡꯃꯛ ꯑꯩꯅ ꯁꯒꯣꯜ ꯂꯥꯟꯃꯤ ꯑꯃ ꯊꯥꯗꯨꯅ ꯄꯥꯎ ꯑꯗꯨ ꯂꯩꯕꯥꯛ ꯄꯨꯡꯖꯥꯎ ꯊꯨꯡꯅ ꯈꯪꯍꯜꯂꯒꯦ꯫ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯐꯝꯅꯥꯏꯕꯁꯤꯡꯗꯁꯨ ꯄꯥꯎ ꯄꯤꯈ꯭ꯔꯣ꯫ ꯃꯈꯣꯏ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯃꯔꯤ ꯃꯇꯥꯗ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯁꯤ ꯄꯥꯡꯊꯣꯛꯄ ꯉꯝꯂꯕꯗꯤ ꯃꯅꯥ ꯆꯥꯎꯅ ꯄꯤꯒꯅꯤ ꯍꯥꯏꯅ꯫ ꯑꯁꯨꯝ ꯇꯧꯅ ꯏꯅꯤꯡꯊꯧ ꯄꯨꯔꯦꯝꯕꯅ ꯆꯥꯎꯊꯦꯜ ꯂꯝꯗꯝ ꯈꯛꯇ ꯅꯠꯇꯅ ꯑꯇꯣꯞꯄ ꯂꯝꯗꯝꯁꯤꯡꯗꯁꯨ ꯄꯥꯎ ꯑꯗꯨ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯗꯨꯗꯁꯨ ꯅꯠꯇꯅ ꯆꯥꯎꯊꯦꯜ ꯂꯝꯗꯝꯗ ꯂꯩꯔꯤꯕ ꯑꯇꯩ ꯑꯇꯩ ꯂꯥꯏꯁꯪꯁꯤꯡꯗꯁꯨ ꯌꯥꯊꯪ ꯑꯃ ꯄꯤꯔꯝꯃꯤ, ꯃꯗꯨꯗꯤ ꯂꯥꯏꯁꯪꯁꯤꯡꯗꯨꯗ ꯂꯥꯠꯂꯤꯕ ꯏꯁꯣꯔꯁꯤꯡꯗꯨꯗ ꯑꯊꯨꯕ ꯃꯇꯝꯗ ꯈꯨꯠꯍꯩꯕ ꯃꯤꯑꯣꯏ ꯑꯃ ꯏꯅꯤꯡꯊꯧ ꯄꯨꯔꯦꯝꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯍꯟꯅꯕ ꯊꯧꯅꯤꯖꯍꯜꯂꯝꯃꯤ꯫ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯈ꯭ꯔꯕ 6ꯅꯤ ꯁꯨꯕ ꯅꯨꯃꯤꯠ ꯑꯗꯨꯅꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯍꯤꯡꯗ ꯏꯅꯤꯡꯊꯧ ꯄꯨꯔꯦꯝꯕꯒꯤ ꯃꯪꯂꯥꯟꯗ ꯂꯥꯏꯔꯦꯝꯕꯤ ꯑꯃꯈꯛ ꯂꯥꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯅꯤꯡꯊꯧ, ꯅꯪꯅ ꯀꯔꯤꯒꯤ ꯑꯗꯨꯛ ꯋꯥꯈꯜ ꯋꯥꯔꯤꯕꯅꯣ? ꯅꯪꯒꯤ ꯑꯋꯥꯕ ꯑꯗꯨ ꯀꯣꯛꯍꯟꯅꯅꯕ ꯂꯝꯕꯤ ꯑꯩꯅ ꯉꯁꯤ ꯄꯤꯔꯒꯦ꯫ ꯍꯤ ꯌꯥꯏ ꯄꯥꯠ ꯍꯥꯏꯅ ꯈꯪꯅꯕ ꯄꯥꯠ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯂꯩꯕ ꯌꯥꯏꯁꯥ ꯍꯥꯏꯅ ꯀꯧꯕ ꯎꯆꯦꯛ ꯑꯗꯨ ꯐꯥꯗꯨꯅ ꯅꯪꯅ ꯍꯧꯖꯤꯛ ꯁꯥꯔꯤꯕ ꯂꯥꯏꯁꯪ ꯑꯗꯨꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯕ ꯃꯇꯣꯜꯗ ꯊꯝꯂꯕꯗꯤ ꯅꯪꯒꯤ ꯂꯥꯏꯁꯪ ꯑꯗꯣ ꯑꯊꯨꯕ ꯃꯇꯝꯗ ꯁꯥꯕ ꯂꯣꯏꯁꯤꯟꯕ ꯉꯝꯒꯅꯤ꯫ ꯅꯪꯅ ꯈꯨꯠꯍꯩꯕ ꯃꯤꯑꯣꯏ ꯂꯤꯁꯤꯡ ꯀꯌꯥ ꯀꯧꯔꯕꯁꯨ ꯌꯥꯏꯁꯥ ꯍꯥꯏꯔꯤꯕ ꯎꯆꯦꯛ ꯑꯗꯨ ꯌꯥꯎꯗ꯭ꯔꯕꯗꯤ ꯂꯥꯏꯁꯪ ꯑꯗꯨ ꯂꯣꯏꯁꯤꯟꯕ ꯉꯝꯂꯣꯏ꯫ ꯊꯤꯟꯊꯕ ꯇꯧꯔꯅꯨ ꯅꯤꯡꯊꯧ, ꯅꯪꯒꯤ ꯊꯥꯖꯕ ꯃꯤꯑꯣꯏꯁꯤꯡ ꯊꯥꯗꯨꯅ ꯎꯆꯦꯛ ꯑꯗꯨꯕꯨ ꯂꯧꯍꯜꯂꯨꯔꯣ꯫ ꯑꯗꯨꯕꯨ
ꯆꯦꯛꯇꯤ ꯌꯥꯝꯅ ꯆꯦꯛꯁꯤꯟꯒꯗꯕꯅꯤ꯫ ꯎꯆꯦꯛ ꯑꯗꯨ ꯂꯧꯕ ꯆꯠꯄ ꯍꯥꯏꯕꯁꯦ ꯑꯔꯥꯏꯕ ꯑꯣꯏꯔꯣꯏ꯫ ꯍꯤ ꯌꯥꯏ ꯄꯥꯠ ꯌꯧꯅꯕ ꯂꯝꯕꯤ ꯑꯗꯨꯗ ꯈꯨꯗꯣꯡ ꯊꯤꯕ ꯀꯌꯥ ꯊꯦꯡꯅꯒꯅꯤ꯫ ꯃꯗꯨ ꯃꯥꯌꯣꯛꯅꯕ ꯉꯝꯕ ꯃꯤꯑꯣꯏꯁꯤꯡ ꯊꯥꯔꯣ꯫ ꯑꯁꯨꯝꯅ ꯂꯥꯏꯔꯦꯟꯕꯤ ꯑꯗꯨꯅ ꯃꯥꯒꯤ ꯃꯪꯂꯥꯟꯗ ꯂꯥꯛꯇꯨꯅ ꯍꯥꯏꯔꯝꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯏꯅꯤꯡꯊꯧ ꯄꯨꯔꯦꯝꯕꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯍꯨꯝꯗ ꯇꯝꯂꯝꯃꯤ꯫ ꯃꯄꯥ ꯅꯤꯡꯊꯧꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯨꯡ ꯃꯆꯥꯅꯨꯄꯥ ꯑꯍꯨꯝꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯏꯄꯥ ꯅꯤꯡꯊꯧ, ꯅꯆꯥꯅꯨꯄꯥ ꯑꯩꯈꯣꯏ ꯑꯍꯨꯝ ꯂꯩꯅ ꯀꯔꯤꯒꯤ ꯑꯗꯨꯛ ꯋꯥꯈꯜ ꯋꯥꯔꯤꯕꯅꯣ? ꯑꯩꯈꯣꯏ ꯑꯍꯨꯝ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯆꯥꯎꯕ ꯁꯔꯦꯞ ꯐꯥꯔꯦ, ꯁꯥꯃꯨ ꯄꯥꯡꯒꯜ ꯆꯥꯎꯔꯦ꯫ ꯏꯄꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯑꯗꯨ ꯊꯨꯡꯍꯟꯗꯨꯅ ꯏꯄꯥꯒꯤ ꯂꯃꯟ ꯈꯖꯤꯛꯇ ꯑꯣꯏꯔꯁꯨ ꯁꯤꯡꯕ ꯁꯛꯆꯈꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯍꯨꯝꯒꯤ ꯋꯥꯍꯩ ꯇꯥꯕꯗ ꯏꯅꯤꯡꯊꯧ ꯄꯨꯔꯦꯝꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯏꯆꯥꯅꯨꯄꯥ ꯑꯍꯨꯝ ꯄꯣꯛꯆꯕꯒꯤ ꯃꯍꯩ ꯌꯥꯜꯂꯤꯗꯅ ꯏꯄꯥꯗꯤ꯫ ꯅꯈꯣꯏꯅ ꯑꯩꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯑꯁꯤ ꯊꯨꯡꯍꯟꯕ ꯃꯇꯝꯗ ꯇꯥꯏꯕꯪ ꯃꯄꯨꯅ ꯅꯈꯣꯏꯕꯨ ꯄꯨꯟꯁꯤ ꯆꯨꯞꯄ ꯊꯧꯖꯥꯟꯕꯤꯕ ꯑꯣꯏꯁꯅꯨ꯫ ꯑꯗꯨꯕꯨ ꯏꯄꯥ, ꯋꯥꯐꯝ ꯑꯃꯗꯤ ꯍꯥꯏꯍꯧꯒꯦ꯫ ꯅꯈꯣꯏ ꯑꯍꯨꯝꯅ ꯌꯥꯏꯁꯥ ꯍꯥꯏꯔꯤꯕ ꯎꯆꯦꯛ ꯑꯗꯨ ꯊꯤꯕ ꯆꯠꯄꯗ ꯄꯨꯂꯞ ꯆꯠꯃꯤꯟꯅꯕꯗꯤ ꯌꯥꯔꯣꯏ, ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯆꯠꯀꯗꯕꯅꯤ꯫ ꯏꯍꯥꯟ ꯍꯥꯟꯕꯗ ꯏꯆꯥꯅꯨꯄꯥ ꯑꯍꯜ ꯄꯥꯊꯧ ꯍꯥꯟꯅ ꯆꯠꯀꯗꯕꯅꯤ꯫ ꯃꯥꯅ ꯃꯥꯏ ꯄꯥꯛꯂꯛꯇ꯭ꯔꯕꯗꯤ ꯏꯆꯥꯅꯨꯄꯥ ꯌꯥꯏꯃ ꯄꯨꯔꯦꯜ ꯆꯠꯀꯅꯤ꯫ ꯃꯥꯁꯨ ꯑꯃꯨꯛ ꯃꯥꯏ ꯄꯥꯛꯇ꯭ꯔꯕꯗꯤ ꯏꯆꯥꯅꯨꯄꯥ ꯑꯇꯣꯟꯕ ꯄꯨꯟꯁꯤ ꯆꯠꯀꯗꯕꯅꯤ꯫ ꯅꯈꯣꯏ ꯑꯍꯨꯝꯒꯤ ꯃꯅꯨꯡꯗ ꯑꯃꯗꯤ ꯇꯥꯏꯕꯪ ꯃꯄꯨꯅ ꯊꯧꯖꯥꯟꯕꯤꯕ ꯑꯣꯏꯁꯅꯨ꯫ ꯃꯄꯥ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯐꯪꯂꯕꯗ ꯃꯖꯥꯏꯕꯨꯡꯉꯣ ꯄꯥꯊꯧꯗꯨ ꯍꯤ ꯌꯥꯏ ꯄꯥꯠ ꯌꯧꯅꯕ ꯈꯣꯡꯁꯥꯟꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯃꯖꯥꯏꯕꯨꯡꯉꯣ ꯄꯥꯊꯧꯗꯨ ꯃꯥꯒꯤ ꯁꯒꯣꯜ ꯑꯌꯥꯡꯕ ꯑꯃ ꯇꯣꯡꯗꯨꯅ ꯃꯥꯒꯤ ꯈꯣꯡꯂꯣꯏ ꯑꯣꯏꯅꯕ ꯍꯨꯏ ꯑꯃꯒ ꯂꯣꯏꯅꯅ ꯁꯅꯥ ꯀꯣꯅꯨꯡ ꯊꯥꯗꯣꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯁꯤꯜꯂꯛꯂꯤ꯫ ꯃꯖꯥꯏꯕꯨꯡꯉꯣ ꯄꯥꯊꯧꯗꯨ ꯂꯝꯍꯥꯡ ꯑꯃꯒꯤ ꯆꯤꯗꯥꯏꯗ ꯑꯍꯤꯡ ꯑꯗꯨꯃ ꯌꯥꯔꯦꯛꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯁꯤꯡ ꯈꯔ ꯈꯨꯜꯂꯒ ꯃꯩ ꯍꯧꯒꯠꯇꯨꯅ ꯃꯥꯅ ꯄꯨꯔꯛꯄ ꯑꯆꯥ ꯑꯊꯛ ꯈꯔ ꯑꯗꯨ ꯆꯥꯅꯕ ꯇꯧꯔꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯂꯝꯍꯨꯏ ꯑꯃꯈꯛ ꯃꯖꯥꯏꯕꯨꯡꯉꯣ ꯄꯥꯊꯧꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯅꯍꯥꯛꯄꯨ, ꯑꯩꯁꯨ ꯆꯥꯛ ꯌꯥꯝꯅ ꯂꯥꯝꯂꯦ꯫ ꯅꯪꯅ ꯆꯥꯔꯤꯕ ꯑꯆꯥ ꯑꯊꯛꯁꯤꯡꯗꯨ ꯑꯩꯒꯤꯁꯨ ꯁꯔꯨꯛ ꯈꯔ ꯈꯥꯏꯕꯤꯌꯨꯗꯣ꯫ ꯃꯖꯥꯏꯕꯨꯡꯉꯣ ꯄꯥꯊꯧꯅ ꯀꯔꯦꯝꯅꯅ ꯑꯁꯨꯝꯅ ꯈꯨꯝꯃꯤ꯫ ꯆꯠꯂꯣ ꯑꯗ, ꯂꯝꯍꯨꯏꯅꯤ ꯀꯥꯏꯅ ꯑꯩꯅ ꯆꯥꯔꯝ ꯊꯛꯂꯝꯗꯥꯏꯗ ꯌꯥꯝꯅ ꯌꯦꯠꯂꯦ꯫ ꯅꯪꯉꯣꯟꯗ ꯄꯤꯖꯗꯣꯏ ꯁꯔꯨꯛ ꯂꯪꯗꯨꯝ ꯂꯪꯊꯣꯛꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯖꯥꯏꯕꯨꯡꯉꯣ ꯄꯥꯊꯧꯅ ꯃꯥꯒꯤ ꯄꯨꯔꯛꯄ ꯑꯆꯥ ꯑꯊꯛꯁꯤꯡꯗꯨ ꯂꯪꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯇꯧꯗꯨ ꯎꯕꯗ ꯍꯦꯟꯅ ꯁꯥꯎꯔꯕ ꯂꯝꯍꯨꯏ ꯑꯗꯨꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯅꯪꯅꯁꯨ ꯑꯩꯕꯨ ꯊꯑꯣꯏ ꯎꯁꯤꯠꯇꯕ ꯁꯥꯔꯤ꯫ ꯑꯩꯒꯤ ꯇꯧꯕ ꯉꯝꯕ ꯌꯦꯡꯖꯔꯣ꯫ ꯈꯨꯗꯛ ꯑꯁꯤꯗ ꯅꯪꯕꯨ ꯑꯩꯅ ꯅꯨꯡꯖꯥꯎ ꯑꯃ ꯑꯣꯜꯍꯟꯒꯦ ꯈꯪꯒꯅꯤ꯫ ꯑꯁꯨꯝꯅ ꯂꯝꯍꯨꯏ ꯑꯗꯨꯅ ꯃꯖꯥꯏꯕꯨꯡꯉꯣ ꯄꯥꯊꯧꯕꯨ ꯅꯨꯡꯖꯥꯎ ꯑꯃ ꯑꯣꯜꯍꯟꯈꯤ꯫ ꯃꯖꯥꯏꯕꯨꯡꯉꯣ ꯄꯥꯊꯧ, ꯃꯥꯒ ꯂꯣꯏꯅꯔꯛꯄ ꯁꯒꯣꯜ ꯑꯃꯗꯤ ꯍꯨꯏ, ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯅꯨꯡꯖꯥꯎꯒꯤ ꯃꯨꯔꯇꯤ ꯑꯣꯟꯗꯨꯅ ꯃꯆꯤ ꯂꯦꯡꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯃꯤ꯫ ꯁꯣꯝꯗ ꯁꯅꯥ ꯀꯣꯅꯨꯡ ꯃꯅꯨꯡꯗꯁꯨ ꯃꯖꯥꯏꯕꯨꯡꯉꯣ ꯄꯥꯊꯧꯅ ꯍꯜꯂꯛꯇ꯭ꯔꯕ ꯑꯗꯨꯗ ꯏꯅꯤꯡꯊꯧ ꯄꯨꯔꯦꯝꯕꯅ ꯃꯆꯥꯅꯨꯄꯥ ꯌꯥꯏꯃ ꯄꯨꯔꯦꯜꯗ ꯑꯁꯨꯝꯅ ꯌꯥꯊꯪ ꯄꯤꯔꯝꯃꯤ꯫ ꯏꯄꯥꯒꯤ ꯄꯨꯔꯦꯜ, ꯍꯧꯖꯤꯛꯇꯤ ꯅꯪ ꯑꯃꯨꯛ ꯍꯤ ꯌꯥꯏ ꯄꯥꯠ ꯌꯧꯅꯕ ꯆꯠꯄꯒꯤ ꯃꯇꯝ ꯌꯧꯔꯦ꯫ ꯇꯥꯏꯕꯪ ꯃꯄꯨꯅ ꯆꯥꯜꯂꯕꯗꯤ ꯏꯆꯥꯅ ꯌꯥꯏꯁꯥ ꯀꯧꯕ ꯎꯆꯦꯛ ꯑꯗꯨ ꯄꯨꯔꯛꯄ ꯉꯝꯕ ꯑꯣꯏꯌꯨꯀꯣ꯫ ꯃꯄꯥꯒꯤ ꯌꯥꯊꯪ ꯐꯪꯂꯕ ꯃꯖꯥꯏꯕꯨꯡꯉꯣ ꯄꯨꯔꯦꯜꯗꯨ ꯍꯤ ꯌꯥꯏ ꯄꯥꯠ ꯌꯧꯅꯕ ꯈꯣꯡꯁꯥꯜꯂꯝꯃꯤ꯫ ꯃꯖꯥꯏꯕꯨꯡꯉꯣ ꯄꯥꯊꯧꯅ ꯅꯨꯡ ꯑꯣꯟꯈꯤꯕ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯃꯖꯥꯏꯕꯨꯡꯉꯣ ꯄꯨꯔꯦꯜꯁꯨ ꯂꯝꯍꯨꯏ ꯑꯗꯨꯕꯨ ꯊꯑꯣꯏ ꯎꯁꯤꯠꯂꯨꯗꯕꯗꯒꯤ ꯃꯥꯁꯨ ꯅꯨꯡꯖꯥꯎ ꯑꯃ ꯑꯣꯟꯈꯤꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯅꯤꯅ ꯌꯥꯏꯁꯥ ꯎꯆꯦꯛ ꯑꯗꯨ ꯌꯥꯎꯗ꯭ꯔꯕꯁꯨ ꯁꯅꯥ ꯀꯣꯅꯨꯡꯗ ꯍꯜꯂꯛꯇꯕ ꯑꯗꯨꯗ ꯏꯅꯤꯡꯊꯧ ꯄꯨꯔꯦꯝꯕ ꯋꯥꯈꯜ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯟꯕ ꯃꯖꯥꯏꯕꯨꯡꯉꯣ ꯄꯨꯟꯁꯤꯅ ꯍꯤ ꯌꯥꯏ ꯄꯥꯠ ꯑꯗꯨ ꯌꯧꯅꯕ ꯆꯠꯄꯒꯤ ꯃꯇꯝ ꯌꯧꯔꯛꯂꯤ꯫ ꯃꯖꯥꯏꯕꯨꯡꯉꯣ ꯄꯨꯟꯁꯤꯅ ꯃꯄꯥ ꯅꯤꯡꯊꯧꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯏꯄꯥ ꯅꯤꯡꯊꯧ, ꯑꯩꯒꯤ ꯏꯌꯥꯝꯕ ꯑꯅꯤꯅ ꯌꯥꯏꯁꯥ ꯎꯆꯦꯛ ꯊꯤꯕ ꯆꯠꯈꯤꯕ ꯑꯗꯨ ꯐꯅꯗꯤ ꯀꯨꯏꯔꯦ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯁꯅꯥ ꯀꯣꯅꯨꯡꯗꯗꯤ ꯍꯜꯂꯛꯇ꯭ꯔꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯍꯤ ꯌꯥꯏ ꯄꯥꯠꯇ ꯆꯠꯄꯒꯤ ꯃꯇꯝ ꯑꯗꯨ ꯌꯧꯔꯛꯂꯤ꯫ ꯑꯩꯅ ꯍꯤ ꯌꯥꯏ ꯄꯥꯠ ꯆꯠꯄꯗ ꯄꯨꯅꯕ ꯁꯦꯜ ꯈꯔꯒ ꯐꯤꯔꯣꯜ ꯈꯔꯒ ꯄꯤꯕꯤꯌꯨ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯂꯥꯏꯕꯛ ꯐꯗꯨꯅ ꯌꯥꯏꯁꯥ ꯎꯆꯦꯛ ꯑꯗꯨ ꯄꯨꯔꯛꯄ ꯉꯝꯂꯕꯗꯤ ꯏꯄꯥꯒꯤ ꯑꯅꯤꯡꯕ ꯊꯨꯡꯂꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯗꯥꯎ ꯌꯥꯗ꯭ꯔꯕꯗꯤ ꯅꯆꯥ ꯑꯩꯁꯨ ꯏꯌꯥꯝꯕ ꯑꯅꯤꯒ ꯄꯥꯡꯈꯛ ꯑꯣꯏꯔꯅꯤꯗꯣ꯫ ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ ꯄꯨꯟꯁꯤ, ꯅꯪꯗꯤ ꯏꯄꯥꯒꯤ ꯃꯅꯥꯛꯇ ꯑꯗꯨꯝ ꯂꯩꯔꯣ, ꯃꯐꯝ ꯀꯩꯗꯁꯨ ꯆꯠꯈ꯭ꯔꯒꯅꯨ꯫ ꯅꯌꯥꯝꯕ ꯑꯅꯤꯗꯣ ꯍꯤꯡꯂꯝꯕ ꯌꯥꯏ, ꯁꯤꯔꯝꯕ ꯌꯥꯏ, ꯑꯩꯈꯣꯏ ꯍꯥꯏꯕ ꯉꯝꯗ꯭ꯔꯤ꯫ ꯅꯪꯁꯨ ꯑꯃꯨꯛ ꯍꯤ ꯌꯥꯏ ꯄꯥꯠ ꯌꯧꯅꯕ ꯆꯠꯄꯗ ꯅꯌꯥꯝꯕ ꯑꯅꯤꯒꯤ ꯂꯥꯏꯕꯛꯇ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯅꯪꯉꯣꯟꯗꯁꯨ ꯊꯣꯛꯂꯕꯗꯤ ꯏꯄꯥꯗꯤ ꯃꯥꯡꯖꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯏꯄꯥꯒꯤꯅꯤ ꯍꯥꯏꯕꯗ ꯅꯪ ꯈꯛꯇ ꯉꯥꯏꯔꯕꯅꯤ꯫
Ipa ꯂꯩꯇ꯭ꯔꯕ ꯃꯇꯨꯡ ꯅꯪꯅ ꯂꯝꯗꯝ ꯑꯁꯤ ꯉꯥꯛꯍꯧꯒꯗꯧꯔꯤꯕꯅꯤ. ꯑꯗꯨꯅ ꯅꯪꯗꯤ ꯆꯠꯈ꯭ꯔꯅꯨꯀꯣ ꯏꯄꯥꯒꯤ ꯄꯨꯟꯁꯤ. ꯏꯄꯥꯒꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯐꯥꯎꯕ ꯑꯩꯒꯤ ꯏꯅꯥꯛꯇ ꯑꯗꯨꯃꯛ ꯂꯩꯔꯣ. ꯑꯁꯨꯛ ꯀꯨꯏꯅ ꯑꯩꯅ ꯍꯤꯡꯂꯛꯄ ꯑꯁꯤ ꯅꯣꯡꯃꯇ ꯏꯄꯥꯒꯤ ꯌꯥꯊꯪ ꯅꯆꯥ ꯑꯩꯅ ꯍꯤꯛꯇꯣꯛꯄ ꯂꯩꯈꯤꯗ꯭ꯔꯤ. ꯏꯄꯥꯅ ꯍꯥꯏꯕ ꯋꯥꯗ ꯍꯣꯏ ꯍꯥꯏꯕ ꯋꯥꯍꯩꯁꯤ ꯅꯠꯇꯅ ꯑꯇꯣꯞꯄ ꯋꯥꯍꯩ ꯑꯃꯠꯇ ꯐꯥꯎ ꯍꯥꯏꯈꯤꯗ꯭ꯔꯤ. ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗꯤ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯏꯄꯥ ꯅꯤꯡꯊꯧ. ꯏꯄꯥ ꯅꯤꯡꯊꯧꯒꯤ ꯃꯇꯝ ꯁꯥꯡꯅꯗꯒꯤ ꯅꯤꯡꯖꯔꯛꯂꯕ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯑꯗꯣ ꯅꯆꯥ ꯑꯩꯅ ꯊꯨꯡꯍꯟꯕ ꯄꯥꯝꯖꯩ. ꯃꯆꯥꯅꯨꯄꯥ 3 ꯂꯩꯔꯒ ꯃꯄꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯊꯨꯡꯍꯟꯕ ꯉꯝꯗꯦ ꯍꯥꯏꯅ ꯑꯇꯩ ꯃꯤꯑꯣꯏꯁꯤꯡꯅ ꯅꯣꯛꯅꯈꯤꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯅꯤꯡꯊꯧ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯊꯧꯅꯥ ꯐꯅ ꯊꯋꯥꯏ ꯊꯥꯈꯤꯕꯅ ꯐꯩ. ꯑꯗꯨꯅ ꯏꯄꯥ ꯅꯤꯡꯊꯧ, ꯅꯆꯥ ꯑꯩꯅ ꯍꯤ ꯌꯥꯏꯄꯥꯠ ꯌꯧꯅꯕ ꯆꯠꯄꯗ ꯏꯄꯥꯅ ꯑꯊꯤꯡꯕ ꯄꯤꯕꯤꯒꯅꯨ. ꯑꯗꯨꯒꯤ ꯁꯔꯨꯛ ꯃꯥꯏ ꯄꯥꯛꯅ ꯍꯜꯂꯛꯎ ꯍꯥꯏꯅ ꯌꯥꯏꯐ ꯊꯧꯖꯥꯜ ꯄꯤꯅꯕꯤꯌꯨꯗꯣ. ꯑꯁꯨꯝꯅ ꯃꯄꯥ ꯃꯆꯥ ꯑꯅꯤꯗꯨ ꯐꯅ ꯀꯨꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ. ꯌꯥꯅꯕ ꯄꯨꯔꯛꯂꯕ ꯃꯇꯨꯡ ꯀꯣꯟꯅꯊꯪꯗ ꯏꯅꯤꯡꯊꯧ ꯄꯨꯔꯦꯝꯕꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ. ꯐꯔꯦ, ꯏꯆꯥꯅ ꯍꯥꯏꯕ ꯋꯥꯗꯣ ꯏꯄꯥ ꯌꯥꯔꯒꯦ. ꯏꯆꯥꯅ ꯍꯤ ꯌꯥꯏꯄꯥꯠꯇꯒꯤ ꯌꯥꯏꯁꯥ ꯀꯧꯕ ꯎꯆꯦꯛ ꯑꯗꯨ ꯄꯨꯔꯛꯄꯗꯨ ꯏꯄꯥꯅ ꯈꯧꯔꯥꯡꯅ ꯉꯥꯏꯔꯝꯒꯦꯀꯣ. ꯏꯄꯥꯒꯤ ꯅꯥꯛꯇ ꯇꯦꯛꯇ ꯀꯥꯏꯗꯅ ꯍꯜꯂꯛꯎꯀꯣ ꯏꯄꯥꯒꯤ ꯄꯨꯟꯁꯤ. ꯑꯁꯨꯝꯅ ꯃꯄꯥ ꯅꯤꯡꯊꯧꯒꯤ ꯊꯧꯖꯥꯜ ꯐꯪꯂꯕ ꯃꯖꯥꯏꯕꯨꯡꯉꯣ ꯄꯨꯟꯁꯤꯗꯨ ꯍꯤ ꯌꯥꯏꯄꯥꯠ ꯌꯧꯅꯕ ꯆꯠꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ. ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯁꯒꯣꯜ ꯁꯪꯗꯒꯤ ꯑꯆꯧꯕ ꯁꯒꯣꯜ ꯑꯃ ꯈꯜꯂꯝꯃꯤ. ꯃꯥꯒ ꯈꯣꯡꯕꯨꯔꯩ ꯑꯣꯏꯅꯕ ꯍꯨꯏ ꯑꯃꯁꯨ ꯂꯣꯏꯅꯔꯝꯃꯤ. ꯑꯗꯨꯒ ꯆꯥꯅ ꯊꯛꯅꯕ ꯈꯔꯒ ꯂꯣꯏꯅꯅ ꯈꯣꯡꯁꯥꯟꯈꯤꯔꯝꯃꯤ. ꯃꯇꯝ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯦ. ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯈꯛꯅꯤ. ꯏꯊꯥ ꯊꯥꯖꯗ ꯏꯅꯤꯡꯊꯧ ꯄꯨꯔꯦꯝꯕꯒꯤ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯑꯃꯗꯤ ꯌꯥꯏꯃ, ꯃꯖꯥꯏꯕꯨꯡꯉꯣ ꯄꯥꯊꯧ ꯑꯃꯗꯤ ꯃꯖꯥꯏꯕꯨꯡꯉꯣ ꯄꯨꯔꯦꯜ, ꯃꯈꯣꯏ ꯑꯅꯤꯗꯨ ꯁꯅꯥ ꯀꯣꯅꯨꯡꯗ ꯎꯆꯦꯛ ꯑꯃꯒ ꯂꯩꯁꯥꯕꯤ ꯑꯃꯒ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ. ꯃꯖꯥꯏꯕꯨꯡꯉꯣ ꯄꯥꯊꯧꯅ, ꯏꯄꯥ ꯅꯤꯡꯊꯧ, ꯅꯆꯥ ꯑꯩꯈꯣꯏ ꯑꯅꯤ ꯁꯅꯥ ꯀꯣꯅꯨꯡ ꯌꯧꯖꯔꯛꯂꯦ. ꯏꯄꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯌꯥꯏꯁꯥ ꯀꯧꯕ ꯎꯆꯦꯛ ꯑꯗꯨꯁꯨ ꯄꯨꯖꯔꯛꯂꯦ. ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯄꯨꯔꯛꯂꯤꯕꯤ ꯅꯨꯄꯤ ꯑꯁꯤꯅ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯃꯤꯅꯥꯏ ꯅꯩꯊꯥꯡꯅꯤ. ꯃꯍꯥꯛꯇꯤ ꯑꯇꯩ ꯊꯕꯛ ꯁꯨꯍꯟꯕꯤꯒꯅꯨ. ꯁꯅꯥ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯌꯦꯟ ꯉꯥꯅꯨ ꯃꯌꯥꯝꯗꯨ ꯃꯥꯅ ꯂꯣꯏꯅ ꯁꯦꯟꯅꯍꯜꯂꯨ ꯏꯄꯥ ꯅꯤꯡꯊꯧ. ꯏꯅꯤꯡꯊꯧ ꯄꯨꯔꯦꯝꯕꯅ, ꯏꯆꯥ ꯑꯅꯤꯅ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯏꯄꯥꯒꯤ ꯅꯥꯛꯇ ꯂꯥꯛꯄꯁꯦ ꯑꯩ ꯍꯥꯏꯐꯝ ꯈꯪꯗ ꯅꯨꯡꯉꯥꯏꯔꯦ. ꯑꯗꯨꯕꯨ ꯅꯈꯣꯏꯒꯤ ꯅꯅꯥꯎ ꯅꯨꯄꯥ ꯑꯇꯣꯟꯕ ꯄꯨꯟꯁꯤꯗꯤ ꯀꯗꯥꯏꯗ ꯂꯩꯍꯧꯔꯦ? ꯃꯖꯥꯏꯕꯨꯡꯉꯣ ꯄꯨꯔꯦꯜꯅ, ꯏꯄꯥ ꯅꯤꯡꯊꯧ, ꯑꯩꯈꯣꯏꯒꯤ ꯏꯅꯥꯎ ꯄꯨꯔꯦꯜꯗꯨ ꯍꯥꯏꯕ ꯌꯥꯝꯅ ꯏꯟꯗꯦ. ꯑꯩꯈꯣꯏꯅ ꯃꯥꯕꯨ ꯑꯩꯈꯣꯏꯒ ꯂꯣꯏꯅꯗꯨꯅ ꯍꯜꯂꯁꯤ ꯍꯥꯏꯕꯅꯤ. ꯑꯗꯨꯕꯨ ꯃꯥꯅ ꯌꯥꯗꯦ. ꯍꯤ ꯌꯥꯏꯄꯥꯠꯀꯤ ꯃꯅꯥꯛꯇ ꯂꯩꯕ ꯎꯃꯪ ꯑꯃꯗꯒꯤ ꯁꯥ ꯇꯥꯜꯂꯨꯈꯤꯅꯤ ꯍꯥꯏ. ꯑꯩꯈꯣꯏꯁꯨ ꯃꯥꯅ ꯁꯥ ꯇꯥꯟꯕ ꯆꯠꯈꯤꯕ ꯑꯗꯨ ꯐꯅ ꯀꯨꯏꯅꯗꯤ ꯉꯥꯏꯕꯅꯤ. ꯑꯗꯨꯕꯨ ꯁꯨꯡꯍꯟ ꯍꯜꯂꯛꯇꯦ. ꯉꯥꯏꯕ ꯌꯥꯕ ꯉꯥꯏꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯁꯨ ꯌꯨꯝꯗ ꯍꯜꯂꯁꯤ ꯍꯥꯏꯗꯨꯅ ꯍꯜꯂꯛꯂꯕꯅꯤ ꯏꯄꯥ ꯅꯤꯡꯊꯧ. ꯑꯩꯒꯤ ꯏꯆꯥ ꯑꯇꯣꯟꯕ ꯑꯗꯨꯕꯨ ꯀꯔꯤ ꯀꯔꯝ ꯊꯣꯛꯂꯒꯕ ꯃꯥꯕꯨ ꯍꯤꯡꯂꯝꯈꯤꯒꯗ꯭ꯔꯥ? ꯅꯠꯇ꯭ꯔꯒ ꯁꯥꯍꯤꯡ ꯆꯥꯕ ꯑꯆꯧꯕ ꯖꯤꯕꯁꯤꯡꯅ ꯆꯥꯊꯣꯛꯄꯤꯔꯝꯂꯒꯗ꯭ꯔꯥ? ꯃꯖꯥꯏꯕꯨꯡꯉꯣ ꯄꯥꯊꯧꯅ, ꯑꯩꯈꯣꯏꯒꯤ ꯏꯅꯥꯎ ꯑꯇꯣꯟꯕ ꯄꯨꯟꯁꯤ ꯑꯗꯨ ꯍꯤꯡꯂꯝꯈꯤꯅꯤ ꯊꯥꯖꯗ꯭ꯔꯦ ꯏꯄꯥ ꯅꯤꯡꯊꯧ. ꯃꯆꯥꯅꯨꯄꯥ ꯑꯅꯤꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯏꯅꯤꯡꯊꯧ ꯄꯨꯔꯦꯝꯕ ꯃꯄꯨꯛꯅꯤꯡ ꯌꯥꯝꯅ ꯋꯥꯔꯝꯃꯤ. ꯃꯖꯥꯏꯕꯨꯡꯉꯣ ꯑꯅꯤꯅ ꯄꯨꯔꯛꯄ ꯎꯆꯦꯛ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯩ. ꯁꯅꯥ ꯀꯣꯅꯨꯡꯗ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡ ꯑꯃꯗꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯎꯆꯦꯛ ꯑꯗꯨꯒꯤ ꯐꯖꯕꯗ ꯁꯛꯅ ꯁꯣꯟꯅꯔꯝꯃꯤ. ꯎꯆꯦꯛ ꯑꯗꯨ ꯃꯥꯒꯤ ꯃꯀꯣꯜ ꯑꯃ ꯁꯥꯕꯤꯔꯒ ꯏꯅꯤꯡꯊꯧ ꯄꯨꯔꯦꯝꯕꯅ ꯅꯧꯅ ꯁꯥꯕ ꯂꯥꯏꯁꯪ ꯑꯗꯨꯒꯤ ꯃꯇꯣꯜꯗ ꯊꯝꯕꯤꯔꯝꯃꯤ. ꯑꯗꯨꯛ ꯐꯖꯔꯕ ꯎꯆꯦꯛ ꯑꯗꯨꯒꯤ ꯑꯁꯣꯏꯕ ꯑꯃꯗꯤ ꯃꯌꯥꯝꯅ ꯎꯔꯝꯃꯤ. ꯃꯗꯨꯗꯤ ꯎꯆꯦꯛ ꯑꯗꯨ ꯃꯔꯣꯜ ꯊꯣꯛꯇꯕ ꯃꯥꯜꯂꯤ. ꯅꯣꯡꯃꯗ ꯈꯣꯡꯕ ꯇꯥꯗꯦ. ꯏꯅꯤꯡꯊꯧ ꯌꯥꯎꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯑꯁꯨꯝꯅ ꯍꯥꯏꯅꯔꯝꯃꯤ. ꯑꯁꯨꯛ ꯐꯖꯈ꯭ꯔꯕ ꯎꯆꯦꯛ ꯑꯁꯤ ꯅꯣꯡꯃꯗ ꯈꯣꯡꯕꯗꯤ ꯇꯥꯗꯦꯗ. ꯑꯣꯟꯊꯣꯛꯅ ꯂꯥꯏꯕꯛ ꯊꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ. ꯃꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕ ꯐꯪꯗ ꯑꯗꯨꯃꯛ ꯁꯤꯈꯤꯕ ꯇꯥꯔꯦꯗꯣ. ꯏꯅꯤꯡꯊꯧ ꯄꯨꯔꯦꯝꯕꯁꯨ ꯎꯆꯦꯛ ꯑꯗꯨꯒꯤ ꯐꯖꯔꯕ ꯃꯁꯛ ꯎꯕ ꯐꯪꯂꯕꯁꯨ ꯃꯥꯅ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯇꯥꯕ ꯐꯪꯗꯕ ꯑꯗꯨꯗ ꯃꯄꯨꯛꯅꯤꯡꯗ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯑꯗꯨꯃꯛ ꯐꯥꯎꯔꯝꯃꯤ. ꯑꯁꯨꯝ ꯇꯧꯅ ꯃꯇꯝꯗꯤ ꯍꯧꯖꯤꯟꯈ꯭ꯔꯦ. ꯎꯆꯦꯛ ꯑꯗꯨ ꯂꯥꯛꯂꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯂꯥꯏꯁꯪ ꯑꯗꯨꯁꯨ ꯁꯥꯕꯗ ꯇꯞꯅ ꯇꯞꯅ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯕ ꯍꯧꯔꯦ. ꯂꯩꯕꯥꯛ ꯃꯤꯌꯥꯝꯅꯁꯨ ꯃꯖꯥꯏꯕꯨꯡꯉꯣ ꯄꯨꯟꯁꯤꯒꯤ ꯃꯔꯝꯗ ꯇꯞꯅ ꯇꯞꯅ ꯀꯥꯎꯅꯕ ꯍꯧꯔꯛꯂꯦ. ꯑꯗꯨꯕꯨ ꯏꯅꯤꯡꯊꯧ ꯄꯨꯔꯦꯝꯕꯅꯗꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯟꯕ ꯃꯖꯥꯏꯕꯨꯡꯉꯣ ꯄꯨꯟꯁꯤꯕꯨ ꯅꯣꯡꯃꯇ ꯀꯥꯎꯈꯤꯕ ꯂꯩꯇꯦ. ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯆꯤꯟꯇꯥ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ. ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯈꯛꯅꯤ ꯏꯅꯤꯡꯊꯧ ꯄꯨꯔꯦꯝꯕꯅ ꯁꯥꯕ ꯂꯥꯏꯁꯪ ꯑꯅꯧꯕ ꯑꯗꯨꯗ ꯊꯕꯛ ꯁꯨꯕ ꯅꯨꯄꯥ ꯑꯃꯈꯛ ꯏꯅꯤꯡꯊꯧ ꯄꯨꯔꯦꯝꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ. ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯑꯩꯅ ꯄꯥꯎ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ.
ꯏꯅꯤꯡꯊꯧꯒꯤ ꯃꯐꯝꯗ ꯍꯪꯒꯠꯆꯒꯦ꯫ ꯀꯔꯤ ꯄꯥꯎꯅꯣ ꯇꯥꯃꯨ ꯇꯥꯁꯤ꯫ ꯏꯅꯤꯡꯊꯧꯒꯤ ꯑꯅꯧꯕ ꯂꯥꯏꯁꯪ ꯑꯗꯨꯒꯤ ꯃꯇꯣꯜꯗ ꯊꯝꯂꯤꯕ ꯌꯥꯏꯁꯥ ꯀꯧꯕ ꯎꯆꯦꯛ ꯑꯗꯨ ꯉꯁꯤꯗꯤ ꯃꯈꯣꯜ ꯍꯧꯅ ꯈꯣꯡꯍꯧꯔꯦ꯫ ꯍꯥ, ꯀꯝꯗꯧꯅ? ꯀꯅꯥꯅ ꯀꯔꯤ ꯇꯧꯗꯨꯅ ꯀꯝꯗꯧꯅ ꯈꯣꯡꯍꯜꯂꯤꯕ? ꯂꯥꯏꯁꯪ ꯑꯗꯨꯗ ꯁꯟꯁꯦꯟꯕ ꯅꯨꯄꯥ ꯑꯃꯈꯛ ꯂꯥꯛꯏ꯫ ꯃꯥ ꯍꯦꯛ ꯎꯕꯗꯒꯤ ꯎꯆꯦꯛ ꯑꯗꯨ ꯃꯈꯅꯥꯎ ꯁꯦꯒꯥꯏꯕ ꯃꯈꯩ ꯏꯁꯩ ꯁꯛꯂꯛꯏ꯫ ꯊꯧꯗꯣꯛ ꯑꯗꯨꯕꯨ ꯎꯍꯧꯕ ꯃꯤꯑꯣꯏꯁꯤꯡꯗꯤ ꯉꯛꯄꯅ ꯈꯝ ꯊꯦꯡꯅꯍꯧꯔꯦ꯫ ꯑꯗꯨꯒ ꯍꯦꯟꯅ ꯉꯛꯂꯤꯕꯅ ꯅꯨꯄꯥ ꯑꯗꯨꯅ ꯍꯦꯛ ꯆꯠꯈꯤꯕꯒ ꯎꯆꯦꯛ ꯑꯗꯨ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯃꯔꯣꯜ ꯊꯣꯛꯇꯨꯅ ꯑꯗꯨꯃꯛ ꯂꯩꯍꯧꯔꯦ꯫ ꯁꯟꯁꯦꯟꯕ ꯅꯨꯄꯥ ꯑꯗꯨ ꯑꯩꯒꯤ ꯏꯅꯥꯛꯇ ꯑꯃꯨꯛꯇ ꯄꯨꯔꯛꯎ꯫ ꯑꯩ ꯃꯥꯕꯨ ꯃꯁꯛ ꯈꯪꯅꯤꯡꯏ꯫ ꯅꯨꯄꯥ ꯑꯗꯨ ꯂꯝꯂꯥꯟꯕꯅꯤ꯫ ꯀꯅꯥꯅꯁꯨ ꯃꯥꯕꯨ ꯃꯁꯛ ꯈꯪꯗꯦ꯫ ꯑꯗꯨꯒ ꯑꯃꯅ ꯏꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯃꯖꯥ ꯏꯕꯨꯡꯉꯣ ꯄꯥꯊꯧ ꯑꯃꯗꯤ ꯃꯖꯥ ꯏꯕꯨꯡꯉꯣ ꯄꯨꯔꯦꯜ ꯃꯈꯣꯏ ꯑꯅꯤꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯐꯥꯅꯕ ꯍꯥꯏꯗꯨꯅ ꯂꯥꯟꯃꯤ ꯈꯔ ꯊꯥꯗꯣꯛꯄꯁꯨ ꯍꯧꯈ꯭ꯔꯦ꯫ ꯃꯖꯥ ꯏꯕꯨꯡꯉꯣ ꯑꯅꯤꯒꯤ ꯃꯇꯧꯁꯤ ꯑꯩꯗꯤ ꯈꯔ ꯆꯤꯡꯅꯩ ꯏꯅꯤꯡꯊꯧ꯫ ꯌꯥꯔꯦ, ꯇꯨꯃꯤꯟꯅ ꯂꯩꯔꯣ ꯅꯨꯄꯥ꯫ ꯅꯪꯒꯤ ꯀꯔꯤ ꯅꯇꯤꯛ ꯂꯩꯗꯅ ꯅꯪꯅ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯥ ꯑꯅꯤꯒꯤ ꯃꯥꯌꯣꯛꯇ ꯋꯥ ꯉꯥꯡꯂꯤꯕꯅꯣ? ꯌꯥꯔꯦ, ꯅꯪꯁꯨ ꯆꯠꯂꯣ, ꯅꯁꯥꯒꯤ ꯅꯊꯧ ꯇꯧꯖꯧꯔꯣ꯫ ꯑꯁꯨꯝꯅ ꯏꯅꯤꯡꯊꯧꯅ ꯅꯨꯄꯥ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯍꯟꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗ ꯏꯅꯤꯡꯊꯧ ꯄꯨꯔꯦꯝꯕꯅ ꯃꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯊꯥꯖꯕ ꯂꯥꯟꯃꯤ ꯈꯔ ꯃꯅꯥꯛꯇ ꯀꯧꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯅ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯁꯤ ꯆꯦꯛꯁꯤꯟꯅ ꯀꯅꯥꯁꯨ ꯈꯪꯍꯟꯗꯅ ꯇꯧꯒꯗꯕꯅꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯂꯥꯏꯁꯪ ꯑꯗꯨꯗ ꯂꯥꯛꯂꯕ ꯃꯇꯨꯡ ꯌꯥꯏꯁꯥ ꯀꯧꯕ ꯎꯆꯦꯛ ꯑꯗꯨꯅ ꯈꯣꯡꯕ ꯍꯦꯛ ꯍꯧꯔꯛꯄꯒ ꯅꯈꯣꯏꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯐꯥꯗꯨꯅ ꯑꯩꯒꯤ ꯏꯅꯥꯛꯇ ꯄꯨꯔꯛꯀꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯐꯪꯂꯕ ꯃꯅꯥꯏꯁꯤꯡ ꯑꯗꯨꯁꯨ ꯂꯥꯏꯁꯪ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤ꯫ ꯏꯅꯤꯡꯊꯧ ꯄꯨꯔꯦꯝꯕꯁꯨ ꯎꯆꯦꯛ ꯑꯗꯨꯅ ꯈꯣꯡꯕꯗꯨ ꯃꯥꯒꯤ ꯍꯦꯛ ꯅꯥꯀꯣꯡꯃꯛꯅ ꯇꯥꯅꯤꯡꯂꯗꯨꯅ ꯂꯥꯏꯁꯪ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯣꯟꯊꯣꯛꯄ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯂꯔꯦ꯫ ꯁꯟꯁꯦꯟꯕ ꯅꯨꯄꯥ ꯑꯗꯨ ꯍꯦꯛ ꯂꯥꯛꯄꯒ ꯎꯆꯦꯛ ꯑꯗꯨꯁꯨ ꯈꯣꯡꯂꯛꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯒꯤ ꯁꯑꯣꯡ ꯁꯥꯗꯥ ꯐꯤꯕꯝ ꯃꯨꯔꯇꯤ ꯎꯕꯗ ꯏꯅꯤꯡꯊꯧ ꯄꯨꯔꯦꯝꯕ ꯑꯁꯨꯝꯅ ꯈꯜꯂꯤ꯫ ꯑꯆꯝꯕ ꯃꯤ ꯑꯣꯏꯗꯤ ꯃꯥꯟ, ꯀꯅꯥꯕꯨ ꯑꯣꯏꯔꯤꯒꯕ ꯁꯟꯁꯦꯟꯕ ꯅꯪꯁꯦ? ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯖꯥ ꯏꯕꯨꯡꯉꯣ ꯄꯥꯊꯧ ꯑꯃꯗꯤ ꯃꯖꯥ ꯏꯕꯨꯡꯉꯣ ꯄꯨꯔꯦꯜ ꯃꯈꯣꯏ ꯑꯅꯤꯒꯤ ꯈꯨꯅꯦꯛꯄ ꯂꯥꯟꯃꯤꯁꯤꯡꯅ ꯁꯟꯁꯦꯟꯕ ꯅꯨꯄꯥ ꯑꯗꯨ ꯍꯥꯠꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯤꯡꯊꯧꯒꯤ ꯑꯔꯣꯟꯕ ꯂꯥꯟꯃꯤꯁꯤꯡꯅ ꯃꯥꯕꯨ ꯐꯥꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯈꯨꯗꯛ ꯑꯗꯨꯗ ꯂꯥꯏꯁꯪ ꯃꯅꯨꯡꯗ ꯑꯆꯧꯕ ꯏꯔꯥꯡ ꯑꯃ ꯊꯣꯛꯂꯔꯦ꯫ ꯏꯔꯥꯡ ꯊꯣꯛꯂꯤꯕ ꯑꯗꯨ ꯅꯤꯡꯊꯧꯅ ꯈꯥꯝꯖꯤꯜꯂꯕ ꯃꯇꯨꯡ ꯑꯁꯨꯝꯅ ꯌꯥꯊꯪ ꯄꯤꯔꯝꯃꯤ꯫ ꯁꯟꯁꯦꯟꯕ ꯅꯨꯄꯥ, ꯅꯪ ꯍꯧꯖꯤꯛꯃꯛ ꯑꯩꯒꯤ ꯁꯅꯥ ꯀꯣꯅꯨꯡꯗ ꯂꯥꯛꯀꯗꯕꯅꯤ꯫ ꯑꯩ ꯅꯪꯕꯨ ꯉꯥꯏꯔꯝꯒꯦ꯫ ꯑꯁꯨꯝꯅ ꯌꯥꯊꯪ ꯄꯤꯔꯝꯂꯒ ꯏꯅꯤꯡꯊꯧ ꯄꯨꯔꯦꯝꯕꯗꯤ ꯃꯥꯒꯤ ꯃꯅꯥꯏꯁꯤꯡꯒ ꯂꯣꯏꯅꯅ ꯁꯅꯥ ꯀꯣꯅꯨꯡꯗ ꯍꯟꯈꯤꯔꯝꯃꯤ꯫ ꯁꯟꯁꯦꯟꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯏꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯃꯇꯨꯡ ꯏꯟꯅ ꯁꯅꯥ ꯀꯣꯅꯨꯡꯗ ꯏꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯏꯅꯤꯡꯊꯧ ꯄꯨꯔꯦꯝꯕꯅ ꯍꯥꯏꯌꯨ ꯏꯆꯥꯅꯨꯄꯥ, ꯅꯪꯕꯨ ꯆꯥꯎꯊꯦꯜ ꯂꯝꯗꯝ ꯑꯁꯤꯒꯤ ꯀꯔꯝꯕ ꯈꯨꯡꯒꯪꯗꯒꯤ ꯂꯥꯛꯄꯅꯣ? ꯅꯪꯒꯤ ꯏꯃꯥ ꯄꯥꯕꯨꯡꯅ ꯀꯅꯥ ꯀꯅꯥꯅꯣ? ꯀꯔꯤ ꯃꯃꯤꯡ ꯀꯧꯏ? ꯃꯇꯧ ꯀꯔꯝꯅ ꯅꯪ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄꯅꯣ? ꯑꯩꯒꯤ ꯋꯥꯔꯤꯁꯤ ꯌꯥꯝꯅ ꯁꯥꯡꯈ꯭ꯔꯦ ꯏꯅꯤꯡꯊꯧ꯫ ꯑꯩꯒꯤ ꯏꯃꯥ ꯄꯥꯕꯨꯡ ꯁꯨꯅ ꯂꯩꯔꯤ, ꯏꯌꯥꯝꯕꯁꯤꯡꯁꯨ ꯂꯩꯔꯤ꯫ ꯑꯩꯅ ꯃꯇꯧ ꯀꯔꯝꯅ ꯃꯐꯝ ꯑꯁꯤꯗ ꯌꯧꯔꯛꯈꯤ ꯍꯥꯏꯕꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯂꯤꯔꯕꯗꯤ ꯃꯇꯝ ꯀꯨꯏꯅ ꯆꯪꯂꯒꯅꯤ꯫ ꯏꯅꯤꯡꯊꯧꯅ ꯑꯩꯒꯤ ꯑꯁꯦꯡꯕ ꯋꯥꯔꯤ ꯇꯥꯅꯤꯡꯕ ꯊꯣꯛꯂꯕꯗꯤ ꯑꯩ ꯍꯌꯦꯡ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯋꯥꯔꯤ ꯂꯤꯖꯒꯦ꯫ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯊꯦꯡꯂꯦ꯫ ꯐꯔꯦ, ꯏꯆꯥꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯑꯩ ꯌꯥꯔꯒꯦ꯫ ꯍꯌꯦꯡ ꯑꯌꯨꯛ ꯑꯉꯟꯕꯗ ꯅꯪ ꯁꯅꯥ ꯀꯣꯅꯨꯡꯗ ꯂꯥꯛꯀꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯏꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯐꯪꯂꯕꯗ ꯁꯟꯁꯦꯟꯕ ꯅꯨꯄꯥ ꯑꯗු ꯁꯅꯥ ꯀꯣꯅꯨꯡ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯊꯪ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛ ꯑꯉꯟꯕꯅꯤ꯫ ꯁꯟꯁꯦꯟꯕ ꯅꯨꯄꯥ ꯑꯗꯨ ꯏꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯃꯇꯨꯡ ꯏꯟꯅ ꯁꯅꯥ ꯀꯣꯅꯨꯡꯗ ꯂꯥꯛꯇꯨꯅ ꯏꯅꯤꯡꯊꯧ ꯄꯨꯔꯦꯝꯕꯒꯤ ꯃꯥꯡꯗ ꯂꯦꯞꯂꯝꯃꯤ꯫ ꯏꯅꯤꯡꯊꯧ ꯄꯨꯔꯦꯝꯕꯅ ꯑꯁꯨꯝꯅ ꯍꯪꯉꯤ꯫ ꯏꯆꯥꯅꯨꯄꯥ, ꯍꯥꯏꯔꯣ ꯉꯁꯤꯗꯤ ꯅꯪꯒꯤ ꯋꯥꯔꯤ ꯄꯨꯝꯕ꯫ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯌꯥꯏꯁꯥ ꯀꯧꯕ ꯎꯆꯦꯛ ꯑꯗꯨꯅ ꯅꯪꯅ ꯂꯥꯏꯁꯪ ꯑꯁꯤꯗ ꯂꯥꯛꯄ ꯃꯇꯝꯗ ꯈꯛꯇꯃꯛ ꯈꯣꯡꯂꯤꯕ? ꯑꯗꯨꯒ ꯅꯪꯅ ꯂꯥꯏꯁꯪ ꯑꯁꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯃꯇꯝꯗ ꯃꯥꯅ ꯈꯣꯡꯕ ꯂꯦꯞꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯃꯗꯨꯒꯤ ꯃꯔꯝ ꯈꯪꯅꯕ ꯑꯩꯒꯤ ꯋꯥꯔꯤ ꯃꯀꯣꯛꯇꯒꯤ ꯏꯅꯤꯡꯊꯧꯗ ꯂꯤꯖꯒꯦ꯫ ꯂꯤꯔꯣ, ꯑꯩ ꯇꯥꯅꯕ ꯉꯥꯏꯔꯒꯦ꯫ ꯑꯩꯒꯤ ꯑꯄꯣꯛꯄ ꯏꯄꯥ ꯂꯩ, ꯏꯌꯥꯝꯕ ꯑꯅꯤꯁꯨ ꯂꯩꯔꯝꯃꯤ꯫ ꯑꯩꯒꯤ ꯏꯄꯥꯒꯤ ꯑꯅꯤꯡꯕ ꯑꯃꯈꯛ ꯊꯨꯡꯍꯟꯅꯅꯕ ꯑꯩꯒꯤ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯂꯥꯛꯈꯤ꯫ ꯑꯩꯅ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡ ꯌꯥꯝꯅ ꯐꯖꯔꯕ ꯂꯝꯍꯥꯡ ꯑꯃꯈꯛ ꯊꯦꯡꯅꯈꯤ꯫ ꯂꯝꯍꯥꯡ ꯑꯗꯨꯒꯤ ꯂꯝꯕꯤ ꯑꯆꯧꯕ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯂꯝꯕꯤ ꯃꯆꯥ ꯃꯆꯥ ꯃꯌꯥꯝ ꯑꯃ ꯃꯔꯣꯡ ꯃꯔꯣꯡ ꯈꯥꯏꯗꯣꯛꯈꯤ꯫
ꯃꯐꯝ ꯑꯗꯨꯗ ꯑꯩ ꯑꯍꯤꯡ ꯑꯗꯨꯃ ꯌꯥꯔꯤꯈꯩ ꯈꯟꯅ ꯃꯩ ꯊꯥꯒꯠꯂꯦ ꯑꯗꯨꯒ ꯑꯩꯅ ꯌꯨꯝꯗꯒꯤ ꯄꯨꯔꯛꯄ ꯑꯆꯥ ꯑꯊꯛꯁꯤꯡꯗꯨ ꯄꯨꯊꯣꯛꯇꯨꯅ ꯆꯥꯕ ꯍꯧꯏ ꯃꯇꯥꯡ ꯑꯗꯨꯗ ꯈꯪꯍꯧꯗ ꯂꯝꯍꯨꯏ ꯑꯃ ꯑꯩꯒꯤ ꯃꯥꯡꯗ ꯊꯣꯔꯛꯈꯤ ꯀꯔꯣꯝꯗꯒꯤ ꯀꯝꯗꯧꯅ ꯊꯣꯔꯛꯈꯤꯕꯅꯣ ꯑꯩ ꯈꯪꯍꯧꯗꯦ ꯃꯤꯇ꯭ꯔꯪꯒꯤ ꯃꯇꯧꯒꯨꯝ ꯑꯩꯒꯤ ꯃꯥꯡꯗ ꯊꯣꯔꯛꯄꯅꯤ ꯂꯝꯍꯨꯏ ꯑꯗꯨꯅ ꯃꯥꯒꯤ ꯆꯥꯅꯕ ꯑꯆꯥ ꯑꯊꯛ ꯈꯔ ꯄꯤꯌꯨ ꯍꯥꯏꯅ ꯑꯩꯉꯣꯟꯗ ꯍꯥꯏꯖꯩ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯟꯁꯦꯟꯕ ꯑꯗꯨꯅ ꯃꯥꯒꯤ ꯈꯣꯡꯆꯠ ꯑꯗꯨꯒꯤ ꯍꯧꯈꯤꯕ ꯋꯥꯔꯤꯁꯤꯡꯗꯨ ꯏꯅꯤꯡꯊꯧ ꯄꯨꯔꯦꯝꯕꯗ ꯂꯤꯊꯣꯛꯂꯝꯃꯤ ꯁꯟꯁꯦꯟꯕ ꯑꯗꯨꯅ ꯂꯝꯍꯥꯡ ꯑꯗꯨꯗ ꯃꯩ ꯍꯧꯒꯠꯂꯒ ꯃꯥꯒꯤ ꯑꯆꯥ ꯑꯊꯛꯁꯤꯡꯗꯨ ꯆꯥꯅꯕ ꯇꯧꯔꯤꯉꯩ ꯂꯝꯍꯨꯏ ꯑꯗꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯋꯣ ꯑꯩꯒꯤ ꯑꯆꯥ ꯑꯊꯛ ꯈꯔꯗ ꯈꯥꯏꯕꯤꯌꯣ ꯃꯗꯨꯒꯤ ꯃꯃꯜ ꯑꯣꯏꯅ ꯅꯪꯒꯤ ꯍꯨꯏ ꯑꯁꯦ ꯑꯩꯅ ꯁꯦꯟꯅꯕꯤꯒꯦ ꯍꯣꯏ ꯑꯩꯅ ꯄꯨꯔꯛꯂꯤꯕ ꯈꯔ ꯑꯁꯤ ꯌꯦꯟꯅꯗꯨꯅ ꯆꯥꯃꯤꯟꯅꯁꯤ ꯑꯁꯨꯝꯅ ꯁꯟꯁꯦꯟꯕ ꯑꯗꯨꯒ ꯂꯝꯍꯨꯏ ꯑꯗꯨꯒ ꯃꯩ ꯃꯅꯥꯛ ꯑꯗꯨꯗ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯔꯝꯃꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯗꯨꯗ ꯁꯟꯁꯦꯟꯕꯅ ꯃꯥꯅ ꯂꯥꯛꯂꯤꯕ ꯈꯣꯡꯆꯠ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯂꯝꯍꯨꯏ ꯑꯗꯨꯗ ꯇꯝꯂꯝꯃꯤ ꯃꯗꯨꯗ ꯂꯝꯍꯨꯏꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯐꯔꯦ ꯍꯌꯦꯡ ꯑꯌꯨꯛ ꯑꯉꯟꯕꯗ ꯑꯩꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯆꯠꯇꯨꯅ ꯅꯪꯒꯤ ꯊꯕꯛ ꯑꯗꯨ ꯃꯥꯏ ꯄꯥꯛꯅꯕ ꯍꯣꯠꯅꯔꯁꯤ ꯀꯔꯤꯒꯨꯝꯕ ꯅꯪꯒꯤ ꯊꯕꯛ ꯑꯗꯣ ꯑꯩꯅ ꯃꯥꯏ ꯄꯥꯛꯍꯟꯕ ꯉꯝꯗ꯭ꯔꯕꯗꯤ ꯅꯪ ꯑꯃꯨꯛ ꯍꯟꯅ ꯑꯩꯉꯣꯟꯗ ꯊꯥꯖꯕ ꯊꯝꯂꯅꯨ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯝꯍꯨꯏ ꯑꯗꯣ ꯃꯤꯇ꯭ꯔꯪꯒꯤ ꯃꯇꯧꯒꯨꯝ ꯃꯤꯠꯃꯥꯡꯗꯒꯤ ꯃꯥꯡꯈꯤꯔꯝꯃꯤ ꯃꯊꯪ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛꯅꯤ ꯁꯟꯁꯦꯟꯕ ꯑꯗꯨꯅ ꯍꯧꯒꯠꯇꯨꯅ ꯃꯥꯒꯤ ꯈꯣꯡꯆꯠ ꯑꯗꯨꯒꯤꯗꯃꯛ ꯊꯧꯔꯥꯡ ꯇꯧꯔꯝꯃꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯅꯨꯡꯖꯥꯎ ꯑꯅꯤꯈꯛ ꯃꯥꯅ ꯎꯔꯝꯃꯤ ꯅꯨꯡꯖꯥꯎ ꯑꯅꯤꯗꯨ ꯌꯦꯡꯕꯗ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯌꯥꯝꯅ ꯃꯥꯜꯂꯤ ꯃꯥꯅ ꯑꯁꯨꯝ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯂꯝꯍꯨꯏ ꯑꯗꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯊꯣꯔꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯂꯥꯛꯂꯣ ꯅꯨꯄꯥ ꯅꯪꯒꯤ ꯅꯊꯧ ꯄꯥꯡꯊꯣꯛꯅꯕ ꯆꯠꯂꯁꯤ ꯍꯣꯏ ꯆꯠꯂꯁꯤ ꯃꯤꯀꯨꯞ ꯑꯗꯨꯗ ꯂꯝꯍꯨꯏ ꯑꯗꯨ ꯑꯍꯨꯝꯂꯛ ꯐꯟ ꯐꯟ ꯆꯣꯡꯈꯤ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯃꯍꯥꯛ ꯃꯁꯛ ꯃꯇꯧ ꯐꯖꯔꯕ ꯃꯁꯥ ꯃꯎ ꯐꯕ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯜꯂꯛꯈꯤ ꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯉꯛꯂꯗꯨꯅ ꯁꯟꯁꯦꯟꯕ ꯑꯗꯨ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯈꯤ ꯂꯝꯍꯨꯏꯗꯒꯤ ꯑꯣꯜꯂꯛꯄ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯩꯒꯤ ꯑꯁꯦꯡꯕ ꯋꯥꯔꯤ ꯅꯪꯉꯣꯟꯗ ꯂꯤꯔꯒꯦ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯆꯠꯅ ꯆꯠꯅ ꯋꯥꯔꯤ ꯑꯗꯨꯁꯨ ꯂꯤꯔꯒꯦ ꯑꯁꯨꯝꯅ ꯆꯠꯅ ꯆꯠꯅ ꯂꯝꯍꯨꯏꯗꯒꯤ ꯑꯣꯜꯂꯛꯄ ꯅꯨꯄꯥ ꯑꯗꯨꯅ ꯋꯥꯔꯤ ꯂꯤꯔꯝꯃꯤ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯂꯦꯝꯕ ꯍꯥꯏꯅ ꯀꯧꯏ ꯉꯔꯥꯡ ꯃꯈꯣꯏ ꯑꯅꯤꯅ ꯌꯥꯔꯛꯈꯤꯕ ꯃꯐꯝ ꯑꯗꯨ ꯃꯥꯒꯤ ꯂꯝ ꯁꯔꯨꯛꯅꯤ ꯃꯐꯝ ꯑꯗꯨꯕꯨ ꯀꯣꯜꯂꯤꯕꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯗ ꯃꯥꯅ ꯃꯔꯥꯜ ꯈꯔ ꯂꯪꯖꯔꯨꯕꯒꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯁꯥꯞ ꯇꯧꯔꯛꯇꯨꯅ ꯃꯥ ꯂꯝꯍꯨꯏ ꯑꯣꯟꯗꯨꯅ ꯀꯨꯏꯔꯕ ꯃꯇꯝ ꯑꯁꯤ ꯂꯩꯔꯛꯈꯤ ꯀꯅꯥꯒꯨꯝꯕ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯃꯅ ꯃꯉꯣꯟꯗ ꯃꯤꯅꯨꯡꯁꯤ ꯄꯣꯛꯇꯨꯅ ꯑꯆꯥ ꯑꯊꯛ ꯈꯔ ꯄꯤꯖꯔꯕ ꯃꯇꯝ ꯑꯗꯨ ꯈꯛꯇꯗ ꯃꯥꯒꯤ ꯁꯥꯞ ꯑꯗꯨ ꯀꯣꯛꯀꯅꯤ ꯉꯔꯥꯡ ꯁꯟꯁꯦꯟꯕ ꯑꯗꯨꯅ ꯂꯝꯍꯨꯏ ꯑꯗꯨꯗ ꯑꯆꯥ ꯑꯊꯛ ꯄꯤꯖꯈꯤꯕ ꯑꯗꯨꯗ ꯁꯥꯞ ꯑꯗꯨꯕꯨ ꯀꯣꯛꯂꯗꯨꯅ ꯂꯝꯍꯨꯏ ꯑꯗꯨ ꯇꯥꯏꯕꯪ ꯃꯤ ꯑꯣꯟꯕ ꯉꯝꯖꯈꯤ ꯃꯥꯕꯨ ꯑꯃꯨꯛ ꯍꯟꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯣꯜꯍꯟꯕ ꯑꯗꯨꯒꯤ ꯇꯧꯕꯤꯃꯜ ꯎꯠꯄ ꯑꯣꯏꯅ ꯃꯥꯅ ꯁꯟꯁꯦꯟꯕ ꯑꯗꯨꯒꯤ ꯊꯕꯛ ꯑꯗꯨ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯍꯟꯒꯦ ꯈꯟꯈꯤꯕꯅꯤ ꯑꯁꯨꯝꯅ ꯂꯦꯝꯕ ꯑꯃꯗꯤ ꯁꯟꯁꯦꯟꯕ ꯅꯨꯄꯥ ꯃꯈꯣꯏ ꯑꯅꯤꯅ ꯂꯥꯛꯄꯗ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯂꯤꯟ ꯑꯄꯥꯏꯕꯤꯁꯤꯡꯅ ꯈꯨꯟꯗꯥꯕ ꯂꯝꯗꯝ ꯑꯃꯈꯛ ꯌꯧꯔꯛꯂꯝꯃꯤ ꯂꯝꯗꯝ ꯑꯗꯨꯗ ꯑꯁꯨꯝ ꯆꯪꯂꯛꯄꯅ ꯀꯣꯟꯅꯊꯪꯗ ꯂꯤꯟ ꯑꯄꯥꯏꯕꯤꯁꯤꯡꯒꯤ ꯁꯅꯥ ꯀꯣꯅꯨꯡ ꯑꯗꯨꯗ ꯌꯧꯔꯛꯂꯝꯃꯤ ꯁꯅꯥ ꯀꯣꯅꯨꯡ ꯑꯗꯨꯗ ꯂꯤꯟ ꯑꯄꯥꯏꯕꯤ ꯅꯤꯡꯊꯧ ꯑꯗꯨꯗꯤ ꯂꯩꯔꯝꯗ꯭ꯔꯤ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯁꯅꯥꯊꯣꯡ ꯑꯗꯨꯗ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ ꯂꯩꯁꯥꯕꯤ ꯑꯃꯈꯛꯇꯤ ꯊꯦꯡꯅꯔꯝꯃꯤ ꯂꯩꯁꯥꯕꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩꯁꯨ ꯅꯈꯣꯏꯒꯨꯝꯕ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅꯤ ꯂꯤꯟ ꯑꯄꯥꯏꯕꯤꯁꯤꯡꯅ ꯐꯥꯗꯨꯅ ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗ ꯊꯝꯃꯛꯄꯅꯤ ꯍꯥꯏꯌꯨ ꯅꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ ꯁꯟꯁꯦꯟꯕꯅ ꯌꯥꯏꯁꯥ ꯀꯧꯕ ꯎꯆꯦꯛ ꯑꯗꯨ ꯂꯧꯕ ꯂꯥꯛꯄꯅꯤ ꯏꯕꯦꯝꯃ ꯅꯪꯅ ꯑꯃꯨꯛꯇ ꯇꯥꯛꯄꯤꯌꯨ ꯎꯆꯦꯛ ꯑꯗꯨꯒꯤ ꯂꯩꯐꯝ ꯎꯆꯦꯛ ꯑꯗꯨꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯇꯦ ꯃꯐꯝꯁꯤꯗ ꯂꯩꯕ ꯂꯤꯟ ꯑꯄꯥꯏꯕꯤ ꯑꯗꯨꯒ ꯅꯛꯅ ꯂꯣꯏꯅꯕ ꯂꯤꯟ ꯑꯄꯥꯏꯕꯤ ꯑꯃꯒꯤ ꯃꯌꯨꯝꯗ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯔꯤ ꯎꯆꯦꯛ ꯑꯗꯣ ꯅꯈꯣꯏꯅ ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯍꯟꯕ ꯉꯝꯂꯕꯗꯤ ꯎꯆꯦꯛ ꯑꯗꯨ ꯂꯧꯕ ꯆꯠꯄꯗ ꯑꯩꯅ ꯅꯈꯣꯏꯕꯨ ꯂꯝꯖꯤꯡꯒꯅꯤ ꯍꯥꯏꯌꯨ ꯑꯩꯈꯣꯏꯅ ꯀꯝꯗꯧꯅ ꯅꯪꯕꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯍꯟꯒꯗꯧꯔꯤꯕꯅꯣ ꯑꯩꯒꯤ ꯈꯨꯠ ꯑꯃꯗꯤ ꯈꯣꯡꯗ ꯄꯨꯟꯁꯤꯜꯂꯤꯕ ꯌꯣꯠꯀꯤ ꯊꯧꯔꯤ ꯑꯁꯦ ꯂꯧꯊꯣꯛꯄꯤꯌꯨ ꯑꯁꯨꯝ ꯇꯧꯅ ꯁꯟꯁꯦꯟꯕ ꯑꯃꯗꯤ ꯂꯦꯝꯕ ꯃꯈꯣꯏ ꯑꯅꯤꯅ ꯂꯩꯁꯥꯕꯤ ꯑꯗꯨꯕꯨ ꯊꯥꯗꯣꯛꯄꯤꯔꯝꯃꯤ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯑꯃꯨꯛꯁꯨ ꯌꯥꯏꯁꯥ ꯀꯧꯕ ꯎꯆꯦꯛ ꯑꯗꯨ ꯂꯧꯔꯨꯅꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯝꯃꯤ ꯃꯈꯣꯏ ꯑꯍꯨꯝꯅ ꯌꯥꯏꯁꯥ ꯀꯧꯕ ꯎꯆꯦꯛ ꯑꯗꯨꯒꯤ ꯂꯩꯐꯝ ꯂꯩꯔꯗꯨꯅ ꯑꯄꯨꯟꯕꯒꯤ ꯄꯥꯡꯒꯜ ꯎꯠꯂꯒ ꯎꯆꯦꯛ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯂꯩꯁꯥꯕꯤ ꯑꯗꯨꯁꯨ ꯁꯟꯁꯦꯟꯕ ꯑꯗꯨꯅ ꯃꯥꯒꯤ ꯇꯥꯂꯣꯏ ꯑꯣꯏꯔꯒꯦ ꯈꯟꯅ ꯃꯌꯨꯝꯗ ꯄꯨꯔꯛꯈꯤ
ꯑꯁꯨꯝꯅ ꯁꯟꯁꯦꯟꯕ ꯑꯗꯨꯅ ꯃꯥꯒꯤ ꯍꯧꯈꯤꯕ ꯋꯥꯔꯤꯁꯤꯡꯗꯨ ꯏꯅꯤꯡꯊꯧ ꯄꯨꯔꯦꯝꯕꯗ ꯂꯣꯏꯅ ꯂꯤꯊꯣꯛꯂꯝꯃꯤ꯫ ꯋꯥꯔꯤ ꯑꯗꯨ ꯇꯥꯔꯕꯗ ꯏꯅꯤꯡꯊꯧ ꯄꯨꯔꯦꯝꯕꯅ ꯍꯔꯥꯎꯕ ꯑꯃꯗꯤ ꯉꯛꯄꯒ ꯂꯣꯏꯅꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯍꯥ, ꯀꯔꯤ ꯍꯥꯏꯕ? ꯅꯪꯅ ꯌꯥꯏꯁꯥ ꯀꯧꯕ ꯎꯆꯦꯛ ꯑꯗꯨ ꯄꯨꯔꯛꯂꯦ ꯍꯥꯏꯕ? ꯑꯗꯨꯗꯤ ꯅꯍꯥꯛꯁꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯇꯣꯟꯕ ꯃꯖꯥ ꯏꯕꯨꯡꯉꯣ ꯄꯨꯟꯁꯤ ꯅꯠꯇ꯭ꯔꯥ? ꯃꯥꯅꯤ ꯄꯥꯕꯨꯡ, ꯑꯩꯁꯦ ꯃꯌꯥꯝꯅ ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯂꯧꯅꯔꯤꯕ ꯃꯖꯥ ꯏꯕꯨꯡꯉꯣ ꯄꯨꯟꯁꯤꯅꯤ꯫ ꯈꯨꯗꯛ ꯑꯗꯨꯗ ꯃꯖꯥ ꯏꯕꯨꯡꯉꯣ ꯄꯨꯟꯁꯤꯅ ꯂꯥꯟꯃꯤ ꯑꯃ ꯊꯥꯗꯨꯅ ꯁꯅꯥ ꯀꯣꯅꯨꯡꯗ ꯌꯦꯟ ꯉꯥꯅꯨ ꯌꯦꯡꯁꯤꯟꯗꯨꯅ ꯂꯩꯕꯤ ꯂꯩꯁꯥꯕꯤ ꯑꯗꯨꯕꯨ ꯀꯧꯍꯜꯂꯨꯔꯦ, ꯑꯗꯨꯒ ꯏꯅꯤꯡꯊꯧ ꯄꯨꯔꯦꯝꯕꯗ ꯃꯥꯕꯨ ꯃꯁꯛ ꯇꯥꯛꯂꯝꯃꯤ꯫ ꯏꯄꯥ ꯅꯤꯡꯊꯧ, ꯂꯩꯁꯥꯕꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯊꯣꯏꯅꯨ ꯍꯥꯏꯅ ꯀꯧꯏ꯫ ꯊꯣꯏꯅꯨꯕꯨ ꯑꯩꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯩ꯫ ꯃꯥꯕꯨ ꯑꯩꯒꯤ ꯄꯨꯟꯁꯤ ꯈꯣꯡꯂꯩ ꯑꯣꯏꯅꯕ ꯑꯌꯥꯕ ꯄꯤꯕꯤꯌꯨ꯫ ꯏꯄꯥꯅ ꯑꯌꯥꯕ ꯄꯤꯔꯕꯅꯤ, ꯑꯗꯨꯕꯨ ꯃꯥꯅ ꯀꯝꯗꯧꯅ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯌꯦꯟ ꯉꯥꯅꯨ ꯁꯦꯟꯅꯗꯨꯅ ꯂꯩꯕꯤ ꯑꯣꯏꯔꯤꯕꯅꯣ? ꯑꯩꯉꯣꯟꯗ ꯋꯥꯔꯤ ꯂꯤꯌꯨ꯫ ꯃꯇꯝ ꯑꯗꯨꯗ ꯂꯩꯁꯥꯕꯤ ꯑꯗꯨꯅ ꯋꯥꯔꯤ ꯂꯤꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯖꯥ ꯏꯕꯨꯡꯉꯣ ꯄꯨꯟꯁꯤ, ꯂꯦꯝꯕ ꯑꯃꯗꯤ ꯂꯩꯁꯥꯕꯤ ꯊꯣꯏꯅꯨ ꯃꯈꯣꯏ ꯑꯍꯨꯝꯅ ꯂꯤꯟ ꯑꯄꯥꯏꯕꯤꯁꯤꯡꯒꯤ ꯃꯐꯝꯗꯒꯤ ꯌꯥꯏꯁꯥ ꯀꯧꯕ ꯎꯆꯦꯛ ꯑꯗꯨ ꯍꯨꯔꯥꯟꯗꯨꯅ ꯄꯨꯔꯛꯂꯕ ꯃꯇꯨꯡ ꯉꯁꯥꯏ ꯑꯍꯥꯟꯕꯗ ꯃꯖꯥ ꯏꯕꯨꯡꯉꯣ ꯄꯨꯟꯁꯤꯒ ꯂꯦꯝꯕꯒꯅ ꯊꯦꯡꯅꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯌꯧꯔꯛꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯕꯒꯤ ꯁꯛꯇꯝ ꯃꯥꯟꯕ ꯑꯆꯧꯕ ꯅꯨꯡꯖꯥꯎ ꯑꯅꯤꯗꯨ ꯎꯕꯗ ꯃꯖꯥ ꯏꯕꯨꯡꯉꯣ ꯄꯨꯟꯁꯤꯅ ꯂꯦꯝꯕꯗ ꯑꯁꯨꯝꯅ ꯍꯪꯉꯤ꯫ ꯅꯨꯡꯁꯤꯔꯕ ꯑꯩꯒꯤ ꯈꯣꯡꯕꯨꯔꯦ, ꯑꯩ ꯋꯥꯍꯪ ꯑꯃꯈꯛ ꯅꯪꯉꯣꯟꯗ ꯍꯪꯈꯤ꯫ ꯍꯧꯖꯤꯛ ꯑꯩꯒꯤ ꯃꯥꯡꯗ ꯎꯔꯤꯕ ꯃꯤꯑꯣꯏꯕꯒꯤ ꯁꯛꯇꯝ ꯃꯥꯟꯕ ꯑꯆꯧꯕ ꯅꯨꯡꯖꯥꯎ ꯑꯅꯤ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯅꯨꯡꯖꯥꯎ ꯑꯅꯤ ꯑꯁꯤ ꯇꯁꯦꯡ ꯇꯁꯦꯡꯕ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅ ꯑꯣꯟꯈꯤꯕ ꯅꯨꯡꯖꯥꯎ ꯑꯅꯤꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯕꯨ ꯀꯅꯥ ꯀꯅꯥꯅꯣ? ꯑꯩꯉꯣꯟꯗ ꯇꯥꯛꯄꯤꯌꯨꯗꯣ꯫ ꯑꯁꯦꯡꯕ ꯋꯥꯔꯤ ꯄꯨꯝꯕ ꯑꯩ ꯂꯤꯔꯒꯤ ꯃꯨꯟꯅ ꯇꯥꯔꯣ꯫ ꯃꯈꯣꯏ ꯑꯅꯤꯁꯤ ꯅꯪꯒꯤ ꯅꯌꯥꯝꯕ ꯑꯅꯤꯗꯨꯅꯤ꯫ ꯑꯩꯅ ꯑꯍꯥꯟꯕ ꯅꯪꯒ ꯎꯅꯕ ꯃꯇꯝꯗ ꯅꯪꯉꯣꯟꯗꯒꯤ ꯆꯥꯅ ꯊꯛꯅꯕ ꯈꯔ ꯅꯤꯖꯕ ꯑꯗꯨꯒꯨꯝ ꯃꯈꯣꯏ ꯑꯅꯤꯗꯒꯤꯁꯨ ꯅꯤꯈꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯑꯆꯥ ꯑꯊꯛ ꯄꯤꯔꯛꯄꯒꯤ ꯃꯍꯨꯠꯇ ꯃꯈꯣꯏ ꯑꯅꯤꯅ ꯑꯩꯕꯨ ꯎꯁꯤꯠꯇꯅ ꯇꯊꯤ ꯇꯊꯤ ꯆꯩꯔꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯑꯩꯅ ꯁꯥꯎꯅꯤꯡꯂꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯑꯃꯗꯤ ꯃꯈꯣꯏꯒ ꯂꯣꯏꯅꯔꯛꯄ ꯖꯤꯕ ꯈꯨꯗꯤꯡ ꯅꯨꯡ ꯑꯣꯜꯍꯟꯈꯤꯕꯅꯤ꯫ ꯑꯩꯒꯤꯗꯃꯛ ꯈꯟꯕꯤꯔꯒ ꯑꯩꯒꯤ ꯈꯣꯡꯕꯨꯔꯩ ꯅꯪꯅ ꯊꯃꯣꯏ ꯁꯦꯡꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯕꯗꯤ ꯑꯩꯒꯤ ꯏꯌꯥꯝꯕ ꯑꯅꯤꯁꯦ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯃꯨꯛ ꯑꯣꯜꯍꯟꯕꯤꯌꯨ꯫ ꯅꯪꯅ ꯑꯩꯕꯨ ꯑꯃꯨꯛ ꯍꯟꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯣꯜꯍꯟꯈꯤꯕꯅꯤ꯫ ꯅꯪꯒꯤ ꯂꯃꯟ ꯑꯩꯅ ꯄꯨꯟꯁꯤꯒꯤ ꯁꯤꯡꯕꯁꯨ ꯉꯝꯂꯔꯣꯏ꯫ ꯑꯗꯨꯕꯨ ꯅꯪ ꯋꯥꯈꯜ ꯃꯨꯟꯅꯗꯤ ꯈꯟꯈꯣ꯫ ꯅꯪꯒꯤ ꯅꯌꯥꯝꯕ ꯑꯅꯤꯁꯦ ꯃꯕꯨꯛ ꯁꯦꯞꯄ ꯃꯤꯒꯤ ꯇꯧꯕꯤꯃꯜ ꯈꯪꯗꯕ ꯃꯤꯑꯣꯏ ꯉꯥꯛꯇꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯁꯛꯇꯝꯗ ꯑꯃꯨꯛ ꯍꯟꯖꯤꯜꯂꯕ ꯃꯇꯨꯡ ꯅꯪꯕꯨ ꯃꯈꯣꯏꯒꯤ ꯃꯅꯥꯎ ꯅꯨꯄꯥꯅꯤ ꯍꯥꯏꯕ ꯀꯥꯎꯈꯤꯅꯤ꯫ ꯃꯗꯨꯗꯤ ꯀꯣꯟꯅꯒꯤ ꯋꯥꯐꯝꯅꯤ꯫ ꯑꯩꯒꯤ ꯏꯌꯥꯝꯕ ꯑꯅꯤꯁꯦ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯃꯨꯛꯇ ꯑꯣꯜꯍꯟꯕꯤꯌꯨ꯫ ꯑꯁꯨꯝꯅ ꯃꯖꯥ ꯏꯕꯨꯡꯉꯣ ꯄꯨꯟꯁꯤꯅ ꯍꯥꯏꯖꯔꯕ ꯑꯗꯨꯗ ꯂꯦꯝꯕꯅꯁꯨ ꯃꯖꯥ ꯏꯕꯨꯡꯉꯣ ꯄꯥꯊꯧ ꯑꯃꯗꯤ ꯃꯖꯥ ꯏꯕꯨꯡꯉꯣ ꯄꯨꯔꯦꯜ ꯃꯈꯣꯏ ꯑꯅꯤꯅ ꯑꯣꯟꯈꯤꯕ ꯅꯨꯡꯖꯥꯎ ꯑꯗꯨꯗ ꯂꯥꯏꯋꯥ ꯈꯔ ꯁꯣꯜꯂꯕ ꯃꯇꯨꯡ ꯑꯃꯨꯛ ꯍꯟꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯣꯜꯍꯟꯈꯤꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄ ꯑꯣꯏꯅ ꯂꯦꯝꯕꯁꯨ ꯃꯥꯒꯤ ꯄꯣꯛꯅꯐꯝ ꯂꯝꯗꯝ ꯑꯗꯨꯗ ꯂꯩꯍꯧꯔꯦ, ꯑꯗꯨꯒ ꯃꯖꯥ ꯏꯕꯨꯡꯉꯣ ꯑꯍꯨꯝꯒ ꯂꯣꯏꯅꯅ ꯊꯣꯏꯅꯨ ꯑꯃꯗꯤ ꯌꯥꯏꯁꯥ ꯀꯧꯕ ꯎꯆꯦꯛ ꯑꯗꯨꯁꯨ ꯌꯥꯎꯅ ꯃꯈꯣꯏ ꯄꯨꯟꯅ ꯆꯥꯎꯊꯤꯜ ꯂꯝꯗꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯕꯨꯛ ꯐꯠꯇ꯭ꯔꯕ ꯃꯖꯥ ꯏꯕꯨꯡꯉꯣ ꯄꯥꯊꯧ ꯑꯃꯗꯤ ꯃꯖꯥ ꯏꯕꯨꯡꯉꯣ ꯄꯨꯔꯦꯜꯅ ꯐꯠꯇ ꯂꯧꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯑꯁꯨꯝꯅ ꯃꯖꯥ ꯏꯕꯨꯡꯉꯣ ꯄꯨꯟꯁꯤꯗ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯀꯥꯂꯦꯟꯒꯤ ꯅꯨꯡꯁꯥ ꯑꯁꯤꯗ ꯑꯩꯈꯣꯏꯁꯨ ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯌꯥꯝꯅ ꯋꯥꯔꯦ꯫ ꯃꯐꯝ ꯑꯁꯤꯗ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛ ꯄꯣꯊꯥꯈꯤꯁꯤ꯫ ꯄꯣꯊꯥꯕ ꯑꯣꯏꯅ ꯁꯤꯗꯒꯤ ꯏꯔꯥꯞ ꯂꯥꯞꯇꯅ ꯂꯩꯕ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯑꯗꯨꯗ ꯆꯠꯂꯒ ꯏꯁꯤꯡ ꯊꯛꯂꯨꯁꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯖꯥ ꯏꯕꯨꯡꯉꯣ ꯄꯥꯊꯧ ꯍꯥꯟꯅ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯄꯥꯛꯊꯗꯨꯅ ꯏꯁꯤꯡ ꯊꯛꯂꯤ꯫ ꯃꯥ ꯂꯣꯏꯔꯒ ꯃꯖꯥ ꯏꯕꯨꯡꯉꯣ ꯄꯨꯔꯦꯜ ꯑꯃꯨꯛ ꯊꯛꯂꯤ, ꯑꯗꯨꯒ ꯏꯔꯣꯏ ꯂꯣꯏꯕ ꯑꯣꯏꯅ ꯃꯖꯥ ꯏꯕꯨꯡꯉꯣ ꯄꯨꯟꯁꯤꯅ ꯄꯥꯛꯊꯗꯨꯅ ꯏꯁꯤꯡ ꯊꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯥꯅ ꯏꯁꯤꯡ ꯊꯛꯂꯤꯉꯩ ꯃꯕꯨꯛ ꯐꯠꯇ꯭ꯔꯕ ꯃꯖꯥ ꯏꯕꯨꯡꯉꯣ ꯄꯥꯊꯧ ꯑꯃꯗꯤ ꯃꯖꯥ ꯏꯕꯨꯡꯉꯣ ꯄꯨꯔꯦꯜꯅ ꯃꯖꯥ ꯏꯕꯨꯡꯉꯣ ꯄꯨꯟꯁꯤꯒꯤ ꯃꯈꯣꯡ ꯑꯅꯤꯗꯨ ꯀꯛꯊꯠꯂꯒ ꯄꯨꯈ꯭ꯔꯤ ꯃꯄꯥꯟ ꯑꯗꯨꯗ ꯃꯥꯒꯤ ꯁꯒꯣꯜ ꯑꯗꯨꯒ ꯍꯨꯟꯗꯣꯛꯂꯝꯃꯤ, ꯑꯗꯨꯒ ꯊꯣꯏꯅꯨꯒ ꯌꯥꯏꯁꯥ ꯀꯧꯕ ꯎꯆꯦꯛ ꯑꯗꯨꯒ ꯄꯨꯗꯨꯅ ꯆꯦꯟꯈꯤ꯫ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯆꯨꯞꯅ ꯃꯖꯥ ꯏꯕꯨꯡꯉꯣ ꯄꯨꯟꯁꯤ ꯃꯐꯝ ꯑꯗꯨꯗ ꯃꯥꯒꯤ ꯁꯒꯣꯜ ꯑꯗꯨꯒ ꯂꯩꯔꯝꯃꯤ꯫ ꯑꯇꯣꯞꯄ ꯁꯍꯤꯡ ꯆꯥꯕ ꯖꯤꯕꯁꯤꯡꯅ ꯃꯖꯥ ꯏꯕꯨꯡꯉꯣ ꯄꯨꯟꯁꯤꯕꯨ ꯍꯥꯠꯅꯕ ꯍꯣꯠꯅꯔꯁꯨ ꯃꯥꯒꯤ ꯁꯒꯣꯜ ꯑꯗꯨꯅ ꯉꯥꯛꯊꯣꯛꯄꯤꯔꯝꯃꯤ꯫ ꯀꯣꯟꯅꯊꯪꯗ ꯍꯨꯝꯅꯤ ꯁꯨꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯖꯥ ꯏꯕꯨꯡꯉꯣ ꯄꯨꯟꯁꯤꯅ ꯃꯃꯤꯠ ꯇꯥꯡꯕ ꯅꯨꯄꯥ ꯑꯃꯈꯛꯀ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯃꯤꯠ ꯇꯥꯡꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯃꯥꯒꯤ ꯃꯌꯥꯝꯕ ꯑꯅꯤꯅ ꯀꯂꯛ ꯈꯝꯕꯟꯕꯗꯒꯤ ꯃꯥꯒꯤ ꯃꯃꯤꯠ ꯀꯣꯊꯣꯛꯄꯤꯈꯤ ꯍꯥꯏꯅ ꯋꯥꯔꯤ ꯂꯤꯔꯝꯃꯤ꯫ ꯃꯃꯤꯠ ꯇꯥꯡꯕ ꯅꯨꯄꯥ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫
ꯁꯤꯗꯒꯤ ꯈꯔ ꯆꯠꯂꯒ ꯂꯤꯟ ꯑꯃ ꯂꯩ ꯍꯥꯏꯔꯤꯕ ꯂꯤꯟ ꯑꯗꯨꯒꯤ ꯏ ꯊꯛꯂꯕꯗꯤ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯗ ꯂꯩꯔꯝꯕ ꯂꯩꯅꯥ ꯇꯤꯟꯅꯥ ꯄꯨꯝꯅꯃꯛ ꯉꯥꯛꯊꯣꯛꯄ ꯉꯝꯃꯤ ꯑꯩꯅ ꯅꯪꯕꯨ ꯄꯣꯗꯨꯅ ꯄꯨꯔꯒꯦ ꯑꯗꯨꯒ ꯅꯪꯅ ꯑꯩꯒꯤ ꯂꯝꯕꯤ ꯇꯥꯛꯎ ꯑꯩꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯂꯤꯟ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯃꯥꯒꯤ ꯏ ꯊꯛꯂꯨꯁꯤ ꯑꯁꯨꯝ ꯇꯧꯅ ꯃꯖꯥ ꯏꯕꯨꯡꯉꯣ ꯄꯨꯟꯁꯤꯒ ꯃꯤꯇꯥꯡꯕ ꯅꯨꯄꯥ ꯑꯗꯨꯒ ꯂꯤꯟ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯈꯤꯔꯝꯃꯤ ꯂꯤꯟ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯍꯥꯠꯅꯕ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯃꯖꯥ ꯏꯕꯨꯡꯉꯣ ꯄꯨꯟꯁꯤꯅ ꯃꯥꯒꯤ ꯅꯥꯀꯟꯗ ꯌꯦꯞꯂꯤꯕ ꯊꯥꯡꯁꯥꯡ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯂꯤꯟ ꯑꯗꯨ ꯃꯇꯨꯞ 8 ꯊꯣꯛꯅ ꯀꯛꯊꯠꯂꯝꯃꯤ ꯈꯨꯗꯛ ꯑꯗꯨꯗ ꯂꯤꯟ ꯑꯗꯨꯒꯤ ꯏꯗꯨ ꯃꯈꯣꯏ ꯑꯅꯤꯅ ꯊꯛꯄꯗꯒꯤ ꯃꯖꯥ ꯏꯕꯨꯡꯉꯣ ꯄꯨꯟꯁꯤꯁꯨ ꯃꯥꯒꯤ ꯀꯛꯈꯤꯕ ꯃꯈꯣꯡ ꯑꯅꯤꯗꯨ ꯃꯁꯥ ꯃꯇꯣꯝꯇ ꯄꯥꯜꯂꯛꯈꯤ ꯑꯗꯨꯒ ꯃꯃꯤꯠ ꯇꯥꯡꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯃꯃꯤꯠ ꯎꯔꯛꯈꯤꯔꯝꯃꯤ ꯃꯗꯨꯗꯒꯤ ꯃꯖꯥ ꯏꯕꯨꯡꯉꯣ ꯄꯨꯟꯁꯤꯗꯨ ꯁꯟꯁꯦꯟꯕ ꯑꯃꯒꯤ ꯁꯛꯂꯣꯟ ꯂꯧꯗꯨꯅ ꯂꯩꯈꯤꯔꯝꯃꯤ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯊꯣꯏꯅꯨꯒ ꯌꯩꯁꯥ ꯀꯧꯕ ꯎꯆꯦꯛ ꯑꯗꯨꯒꯗꯤ ꯃꯖꯥ ꯏꯕꯨꯡꯉꯣ ꯄꯥꯊꯧ ꯑꯃꯗꯤ ꯃꯖꯥ ꯏꯕꯨꯡꯉꯣ ꯄꯨꯔꯦꯜ ꯃꯈꯣꯏ ꯑꯅꯤꯅ ꯄꯨꯗꯨꯅ ꯆꯦꯜꯂꯛꯈꯤ ꯆꯥꯎꯊꯦꯜ ꯂꯝꯗꯝꯒꯤ ꯁꯅꯥ ꯀꯣꯅꯨꯡ ꯌꯧꯔꯝꯗꯥꯏ ꯑꯗꯨꯗ ꯃꯖꯥ ꯏꯕꯨꯡꯉꯣ ꯄꯥꯊꯧꯅ ꯊꯣꯏꯅꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯣ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯃꯤꯑꯣꯏ ꯑꯃꯠꯇꯗ ꯍꯥꯏꯗꯣꯛꯄ ꯇꯥꯔꯕꯗꯤ ꯅꯪ ꯍꯤꯡꯗ꯭ꯔꯦ ꯈꯪꯉꯨ ꯃꯖꯥ ꯏꯕꯨꯡꯉꯣ ꯄꯨꯔꯦꯜꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ ꯑꯗꯨꯒ ꯑꯃꯅ ꯅꯪꯅ ꯐꯅ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎ ꯑꯇꯣꯟꯕ ꯃꯖꯥ ꯏꯕꯨꯡꯉꯣ ꯄꯨꯟꯁꯤꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕ ꯊꯣꯛꯂꯁꯨ ꯅꯪꯒ ꯃꯥꯒ ꯊꯨꯡꯅꯕ ꯍꯥꯏꯕꯁꯤꯗꯤ ꯑꯣꯏꯔꯣꯏꯗꯕ ꯋꯥꯅꯤ ꯑꯗꯨꯅ ꯑꯩ ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯏꯌꯥꯝꯕ ꯃꯖꯥ ꯏꯕꯨꯡꯉꯣ ꯄꯥꯊꯧ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯅꯨꯡꯗ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕ ꯑꯣꯏꯅꯕ ꯑꯃ ꯈꯜꯂꯨ ꯑꯩ ꯉꯝꯃꯣꯏ ꯃꯖꯥ ꯏꯕꯨꯡꯉꯣ ꯄꯨꯟꯁꯤ ꯅꯠꯇꯅ ꯑꯇꯣꯞꯄ ꯃꯤꯁꯛ ꯑꯃꯕꯨ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯅꯤ ꯍꯥꯏꯅ ꯈꯟꯕ ꯑꯩ ꯁꯨꯛꯉꯝ ꯉꯝꯂꯣꯏ ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯅꯨꯡꯗ ꯃꯤꯑꯣꯏ ꯑꯃꯕꯨ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯅꯤ ꯍꯥꯏꯅ ꯈꯟꯒꯗꯕꯒꯤ ꯁꯔꯨꯛ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯃꯤꯅꯥꯏ ꯅꯥꯏꯊꯥꯡ ꯑꯣꯏꯕꯅ ꯍꯦꯟꯅ ꯐꯩ ꯃꯖꯥ ꯏꯕꯨꯡꯉꯣ ꯄꯥꯊꯧꯅ ꯏꯌꯥ ꯂꯝꯀꯦꯠ ꯂꯝꯍꯥꯏꯕꯤ ꯅꯪꯃꯛꯅꯁꯨ ꯆꯥꯎꯊꯦꯜ ꯂꯝꯗꯝꯒꯤ ꯃꯖꯥ ꯏꯕꯨꯡꯉꯣ ꯑꯩꯈꯣꯏ ꯑꯅꯤꯗ ꯊꯋꯥꯏ ꯎꯁꯤꯠꯇꯅ ꯍꯟꯊꯅ ꯉꯥꯡꯕ ꯁꯥꯔꯤ ꯈꯪꯉꯤꯗꯅ ꯁꯅꯥ ꯀꯣꯅꯨꯡ ꯍꯦꯛ ꯌꯧꯕꯒ ꯏꯄꯥ ꯅꯤꯡꯊꯧꯗ ꯍꯥꯏꯗ꯭ꯔꯥ ꯅꯪꯕꯨ ꯌꯦꯟ ꯉꯥꯅꯨ ꯁꯦꯟꯅꯕꯤ ꯃꯤꯅꯥꯏ ꯑꯣꯏꯍꯟꯒꯦ ꯈꯪꯒꯅꯤ ꯅꯈꯣꯏꯒꯤ ꯇꯂꯣꯏ ꯑꯣꯏꯒꯗꯕꯒꯤ ꯁꯔꯨꯛ ꯃꯗꯨꯅ ꯍꯦꯟꯅ ꯐꯩ ꯌꯦꯟ ꯉꯥꯅꯨ ꯃꯔꯛꯇ ꯂꯩꯗꯨꯅ ꯃꯖꯥ ꯏꯕꯨꯡꯉꯣ ꯄꯨꯟꯁꯤ ꯍꯜꯂꯛꯄ ꯉꯥꯏꯖꯒꯦ ꯑꯩꯗꯤ ꯃꯖꯥ ꯏꯕꯨꯡꯉꯣ ꯄꯨꯔꯦꯜꯅ ꯑꯄꯪꯕ ꯅꯪꯒꯤ ꯋꯥꯈꯜꯅꯤ ꯃꯖꯥ ꯏꯕꯨꯡꯉꯣ ꯄꯨꯟꯁꯤꯗꯤ ꯑꯩꯒ ꯏꯌꯥꯝꯕꯒ ꯑꯩꯈꯣꯏ ꯑꯅꯤꯅ ꯃꯈꯣꯡ ꯀꯛꯊꯠꯂꯒ ꯍꯨꯟꯗꯣꯛꯂꯝꯂꯤ ꯃꯥ ꯑꯃꯨꯛ ꯍꯟꯅ ꯁꯅꯥ ꯀꯣꯅꯨꯡꯗ ꯂꯥꯛꯄ ꯑꯣꯏꯊꯣꯛꯂꯔꯣꯏ ꯃꯖꯥ ꯏꯕꯨꯡꯉꯣ ꯄꯨꯟꯁꯤꯗꯣ ꯅꯈꯣꯏꯒꯨꯝꯕ ꯐꯠꯇꯕ ꯃꯆꯤꯟ ꯃꯅꯥꯎ ꯅꯨꯡꯁꯤꯕ ꯈꯪꯗꯕ ꯃꯤ ꯅꯠꯇꯦ ꯃꯍꯥꯛꯇꯤ ꯂꯦꯝꯅꯁꯨ ꯃꯥꯡꯂꯣꯏ ꯇꯥꯏꯕꯪ ꯃꯄꯨꯅ ꯎꯄꯥꯏ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃ ꯁꯤꯖꯤꯟꯅꯗꯨꯅ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯃꯥꯕꯨ ꯑꯩꯒꯤ ꯏꯅꯥꯛꯇ ꯁꯣꯏꯗꯅ ꯌꯧꯍꯜꯂꯛꯀꯅꯤ ꯃꯇꯝꯗꯨ ꯐꯥꯎꯕ ꯑꯩ ꯃꯤꯅꯥꯏ ꯑꯣꯏꯗꯨꯅ ꯃꯥ ꯂꯥꯛꯄ ꯉꯥꯏꯈꯤꯅꯤ ꯑꯁꯨꯝꯅ ꯊꯣꯏꯅꯨ ꯑꯗꯨ ꯁꯅꯥ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯌꯦꯟ ꯉꯥꯅꯨ ꯁꯦꯟꯅꯗꯨꯅ ꯂꯩꯈꯤꯔꯝꯃꯤ ꯊꯣꯏꯅꯨꯅ ꯂꯤꯔꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯏꯅꯤꯡꯊꯧ ꯄꯨꯔꯦꯝꯕꯁꯨ ꯂꯣꯏꯅ ꯇꯥꯔꯤ ꯏꯅꯤꯡꯊꯧ ꯄꯨꯔꯦꯝꯕꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯐꯔꯦ ꯅꯍꯥꯛ ꯑꯁꯤ ꯑꯁꯦꯡꯕꯃꯛꯀꯤ ꯊꯣꯏꯅꯨꯅꯤ ꯍꯥꯏꯕꯗꯨ ꯑꯩꯒꯤ ꯃꯥꯡꯗ ꯈꯨꯗꯝ ꯆꯥꯡꯗꯝ ꯑꯃ ꯎꯠꯂꯨ ꯃꯇꯝ ꯑꯗꯨꯗ ꯅꯪꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯑꯩꯅ ꯊꯥꯖꯒꯅꯤ ꯊꯣꯏꯅꯨ ꯃꯥꯒꯤ ꯃꯊꯥꯗꯒꯤ ꯁꯦꯝ ꯑꯃꯈꯛ ꯄꯨꯊꯣꯔꯛꯇꯨꯅ ꯑꯁꯨꯝꯅ ꯈꯨꯝꯃꯤ ꯁꯤꯗ ꯑꯩꯅ ꯄꯨꯊꯣꯔꯛꯂꯤꯕ ꯁꯦꯝ ꯑꯁꯤꯅ ꯑꯩꯒꯤ ꯑꯁꯦꯡꯕ ꯃꯁꯛ ꯈꯪꯕ ꯉꯝꯒꯅꯤ ꯏꯅꯤꯡꯊꯧꯒꯤ ꯅꯆꯥꯅꯨꯄꯥ ꯃꯖꯥ ꯏꯕꯨꯡꯉꯣ ꯄꯥꯊꯧ ꯑꯃꯗꯤ ꯃꯖꯥ ꯏꯕꯨꯡꯉꯣ ꯄꯨꯔꯦꯜ ꯃꯈꯣꯏ ꯑꯅꯤꯅ ꯁꯦꯝ ꯑꯁꯤꯒꯤ ꯃꯔꯝꯗ ꯀꯔꯤꯃꯠꯇ ꯈꯪꯈꯤꯗꯦ ꯈꯪꯂꯝꯕ ꯊꯣꯛꯂꯕꯗꯤ ꯁꯦꯝ ꯑꯁꯤꯁꯨ ꯃꯈꯣꯏ ꯑꯅꯤꯅ ꯑꯩꯉꯣꯟꯗꯒꯤ ꯁꯣꯏꯗꯅ ꯃꯨꯜꯂꯝꯒꯅꯤ ꯑꯁꯤ ꯍꯥꯏꯔꯝꯂꯕ ꯃꯇꯨꯡ ꯊꯣꯏꯅꯨ ꯑꯗꯨ ꯁꯦꯝꯗꯨ ꯄꯥꯏꯗꯨꯅ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯣꯝꯗ ꯊꯣꯛꯈꯤꯔꯝꯃꯤ ꯑꯗꯨꯒ ꯁꯦꯝ ꯑꯗꯨꯗ ꯃꯥꯅ ꯃꯈꯨꯟꯅ 3 ꯄꯣꯛ ꯄꯣꯛ ꯊꯥꯔꯝꯃꯤ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯃꯤꯇ꯭ꯔꯪꯒꯤ ꯃꯇꯧꯒꯨꯝ ꯈꯪꯍꯧꯗ ꯑꯆꯧꯕ ꯁꯅꯥ ꯀꯣꯅꯨꯡ ꯑꯃ ꯊꯣꯔꯛꯂꯝꯃꯤ ꯍꯥꯏꯔꯤꯕ ꯁꯅꯥ ꯀꯣꯅꯨꯡ ꯑꯗꯨ ꯏꯅꯤꯡꯊꯧ ꯄꯨꯔꯦꯝꯕꯒꯤ ꯁꯅꯥ ꯀꯣꯅꯨꯡꯗꯒꯤ ꯐꯖꯕ ꯑꯃꯗꯤ ꯆꯥꯎꯕ ꯌꯥꯝꯅ ꯍꯦꯜꯂꯝꯃꯤ ꯏꯅꯤꯡꯊꯧ ꯄꯨꯔꯦꯝꯕꯁꯨ ꯉꯛꯄꯅ ꯈꯝ ꯊꯦꯡꯂꯝꯃꯤ ꯃꯤꯇ꯭ꯔꯪꯒꯤ ꯃꯇꯧ ꯉꯥꯛꯇꯅꯤ ꯉꯁꯤ ꯑꯩꯒꯤ ꯃꯤꯠꯇ ꯎꯔꯤꯕ ꯑꯁꯤ ꯊꯣꯏꯅꯨ ꯅꯍꯥꯛ ꯑꯁꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯣꯏꯔꯕꯁꯨ ꯑꯆꯝꯕ ꯃꯤꯗꯤ ꯅꯠꯇꯦ ꯃꯇꯤꯛ ꯃꯒꯨꯟ ꯌꯥꯝꯅ ꯂꯩꯕꯤ ꯅꯨꯄꯤꯅꯤ ꯅꯪꯗꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯇꯣꯟꯕ ꯃꯖꯥ ꯏꯕꯨꯡꯉꯣ ꯄꯨꯟꯁꯤꯒꯤ ꯇꯥꯂꯣꯏꯅꯤ ꯍꯥꯏꯕꯗ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯒꯤ ꯂꯥꯏꯕꯛ ꯐꯕ ꯑꯣꯏꯔꯒꯅꯤ ꯑꯊꯨꯕ ꯃꯇꯝꯗ ꯅꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯅꯕ ꯑꯩꯅ ꯁꯤꯟꯒꯅꯤ ꯃꯖꯥ ꯏꯕꯨꯡꯉꯣ ꯄꯨꯟꯁꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯏꯄꯥ ꯅꯤꯡꯊꯧ ꯃꯗꯨꯒꯤ ꯋꯥꯗꯨꯗꯤ ꯀꯣꯟꯅ ꯑꯗꯨꯝ ꯃꯁꯥꯅ ꯂꯥꯛꯂꯒꯗꯕꯅꯤ
ꯇꯥꯏꯕꯪ ꯃꯄꯨꯅ ꯆꯥꯟꯕꯤꯗꯨꯅ ꯑꯩꯕꯨ ꯍꯤꯡꯅ ꯄꯥꯕꯨꯡꯒꯤ ꯃꯅꯥꯛꯇ ꯌꯧꯕ ꯉꯝꯍꯟꯕꯤꯔꯦ꯫ ꯑꯩꯕꯨ ꯑꯋꯥꯐꯝꯗ ꯇꯥꯍꯟꯅꯕ ꯍꯣꯠꯅꯈꯤꯕ ꯏꯌꯥꯝꯕ ꯑꯅꯤꯕꯨ ꯃꯁꯥꯒꯤ ꯃꯔꯥꯜꯒꯤ ꯃꯇꯤꯛ ꯆꯥꯕ ꯗꯟꯗꯤ ꯄꯤꯗꯨꯅ ꯋꯥꯔꯛꯄꯤꯌꯨ꯫ ꯏꯆꯥꯅ ꯍꯥꯏꯕ ꯆꯨꯝꯃꯤ꯫ ꯍꯧꯖꯤꯛꯃꯛ ꯑꯩꯒꯤ ꯂꯥꯟꯃꯤꯁꯤꯡ ꯊꯥꯗꯨꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯍꯜ ꯑꯃꯗꯤ ꯌꯥꯏꯃ ꯀꯧꯍꯜꯂꯒꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯏꯅꯤꯡꯊꯧ ꯄꯨꯔꯦꯝꯕꯅ ꯃꯥꯒꯤ ꯂꯥꯟꯃꯤ ꯈꯔ ꯊꯥꯗꯨꯅ ꯃꯖꯥꯏꯕꯨꯡꯉꯣ ꯄꯥꯊꯧ ꯑꯃꯗꯤ ꯃꯖꯥꯏꯕꯨꯡꯉꯣ ꯄꯨꯔꯦꯜ ꯃꯈꯣꯏ ꯑꯅꯤ ꯀꯧꯍꯜꯂꯨꯔꯦ꯫ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯗꯔꯕꯥꯔꯗ ꯃꯈꯣꯏ ꯁꯨꯅ ꯇꯤꯜꯂꯕ ꯑꯗꯨꯗ ꯏꯅꯤꯡꯊꯧ ꯄꯨꯔꯦꯝꯕꯅ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯃꯖꯥꯏꯕꯨꯡꯉꯣ ꯄꯥꯊꯧꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯅꯈꯣꯏꯅ ꯄꯨꯟꯁꯤꯗ ꯑꯃꯗꯤ ꯊꯣꯏꯅꯨꯗ ꯇꯧꯈꯤꯕ ꯊꯕꯛꯁꯤꯡꯗꯨ ꯑꯐꯕ ꯑꯃꯠꯇ ꯅꯠꯇꯦ꯫ ꯏꯄꯥꯅ ꯄꯥꯝꯕꯗꯤ ꯅꯈꯣꯏ ꯅꯆꯤꯟ ꯅꯅꯥꯎ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯍꯧꯕ ꯑꯗꯨꯕꯨꯅꯤ꯫ ꯍꯧꯖꯤꯛꯃꯛ ꯅꯅꯥꯎ ꯅꯨꯄꯥ ꯄꯨꯟꯁꯤꯗ ꯉꯥꯛꯄꯤꯌꯨ ꯍꯥꯏꯅ ꯈꯣꯏꯔꯝꯃꯨ꯫ ꯃꯄꯥ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯍꯤꯛꯇꯣꯛꯄ ꯉꯝꯗ ꯃꯖꯥꯏꯕꯨꯡꯉꯣ ꯄꯥꯊꯧꯅ ꯃꯅꯥꯎ ꯅꯨꯄꯥ ꯄꯨꯟꯁꯤꯗ ꯑꯁꯨꯝꯅ ꯈꯣꯏꯔꯝꯃꯤ꯫ ꯏꯅꯥꯎ ꯏꯕꯨꯡꯉꯣ, ꯏꯌꯥꯝꯕ ꯅꯪꯒꯤ ꯅꯐꯝꯗ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯑꯣꯏꯕ ꯋꯥꯈꯜꯅ ꯂꯤꯆꯤꯡ ꯑꯣꯏꯗꯨꯅ ꯆꯠꯈꯤꯕꯅ ꯏꯆꯤꯟ ꯏꯅꯥꯎꯒꯤ ꯃꯔꯤꯗ ꯀꯥꯏꯍꯟꯈ꯭ꯔꯦ꯫ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯏꯅꯥꯎ ꯏꯕꯨꯡꯉꯣ꯫ ꯑꯩꯅ ꯏꯌꯥꯝꯕꯕꯨ ꯉꯥꯛꯄꯤꯕ ꯉꯥꯛꯄꯤꯗꯕ ꯍꯥꯏꯕꯗꯨꯗꯤ ꯇꯥꯏꯕꯪ ꯃꯄꯨꯒꯤ ꯃꯈꯥ ꯄꯣꯜꯂꯤ꯫ ꯇꯥꯏꯕꯪ ꯃꯄꯨꯅ ꯏꯌꯥꯝꯕꯕꯨ ꯉꯥꯛꯄꯤꯔꯕꯗꯤ ꯑꯩꯅꯁꯨ ꯏꯌꯥꯝꯕꯕꯨ ꯁꯣꯏꯗꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯕꯗ ꯇꯥꯏꯕꯪ ꯃꯄꯨꯅ ꯃꯖꯥꯏꯕꯨꯡꯉꯣ ꯄꯥꯊꯧ ꯑꯃꯗꯤ ꯃꯖꯥꯏ ꯏꯕꯨꯡꯉꯣ ꯄꯨꯔꯦꯜꯕꯨ ꯇꯥꯏꯕꯪ ꯃꯄꯨꯅ ꯉꯥꯛꯄꯤ ꯅꯠꯇ꯭ꯔꯒ ꯉꯥꯛꯄꯤꯗꯦ ꯍꯥꯏꯕꯒꯤ ꯆꯥꯡꯌꯦꯡ ꯑꯗꯨ ꯇꯧꯅꯕ ꯃꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯍꯟꯗꯛ ꯅꯧꯅ ꯁꯥꯕ ꯂꯣꯏꯈꯤꯕ ꯂꯥꯏꯁꯪ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨ ꯌꯧꯔꯕꯗ ꯏꯅꯤꯡꯊꯧ ꯄꯨꯔꯦꯝꯕꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯅ ꯅꯨꯡ ꯑꯆꯧꯕ ꯑꯍꯨꯝ ꯃꯊꯛꯇ ꯌꯥꯜꯂꯒ ꯊꯝꯂꯤꯕ ꯑꯁꯤꯅꯤ꯫ ꯅꯨꯡ ꯑꯁꯤꯒꯤ ꯃꯈꯥꯗ ꯅꯈꯣꯏ ꯑꯍꯨꯝ ꯂꯦꯞꯀꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯇꯥꯏꯕꯪ ꯃꯄꯨꯅ ꯃꯖꯥꯏꯕꯨꯡꯉꯣ ꯄꯥꯊꯧ ꯑꯃꯗꯤ ꯃꯖꯥꯏꯕꯨꯡꯉꯣ ꯄꯨꯔꯦꯜꯕꯨ ꯉꯥꯛꯄꯤꯕ ꯊꯣꯛꯂꯕꯗꯤ ꯃꯖꯥꯏꯕꯨꯡꯉꯣ ꯄꯨꯟꯁꯤꯒꯤ ꯃꯀꯣꯛꯇ ꯅꯨꯡ ꯑꯁꯤ ꯇꯥꯔꯛꯇꯨꯅ ꯃꯥꯒꯤ ꯑꯔꯣꯏꯕ ꯌꯥꯍꯤꯞ ꯇꯥꯟꯒꯅꯤ꯫ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯃꯖꯥꯏꯕꯨꯡꯉꯣ ꯄꯥꯊꯧ ꯑꯃꯗꯤ ꯃꯖꯥꯏꯕꯨꯡꯉꯣ ꯄꯨꯔꯦꯜꯕꯨ ꯇꯥꯏꯕꯪ ꯃꯄꯨꯅ ꯉꯥꯛꯄꯤꯗꯕ ꯊꯣꯛꯂꯕꯗꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯀꯣꯛꯇ ꯅꯨꯡꯁꯤꯡ ꯑꯗꯨ ꯇꯥꯔꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯔꯣꯏꯕ ꯌꯥꯍꯤꯞ ꯇꯥꯟꯒꯅꯤ꯫ ꯑꯁꯨꯝꯅ ꯏꯅꯤꯡꯊꯧ ꯄꯨꯔꯦꯝꯕꯅ ꯍꯥꯏꯔꯕ ꯃꯇꯨꯡ ꯃꯖꯥꯏꯕꯨꯡꯉꯣ ꯑꯍꯨꯝꯗꯨ ꯈꯝꯔꯥꯡꯅꯅ ꯂꯦꯞꯄꯤ꯫ ꯃꯈꯣꯏ ꯃꯈꯣꯏꯒꯤ ꯃꯀꯣꯛ ꯃꯄꯥꯗ ꯅꯨꯡ ꯑꯃꯃꯝꯁꯨ ꯌꯥꯟꯊꯗꯨꯅ ꯊꯝꯃꯤ꯫ ꯃꯖꯥꯏꯕꯨꯡꯉꯣ ꯑꯍꯨꯝꯃꯛ ꯃꯃꯤꯠ ꯆꯦꯖꯦꯠ ꯎꯏꯁꯤꯟꯗꯨꯅ ꯇꯥꯏꯕꯪ ꯃꯄꯨꯕꯨ ꯈꯨꯔꯨꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯖꯥꯏꯕꯨꯡꯉꯣ ꯄꯥꯊꯧ ꯑꯃꯗꯤ ꯃꯖꯥꯏꯕꯨꯡꯉꯣ ꯄꯨꯔꯦꯜ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯀꯣꯛ ꯃꯄꯥꯗ ꯌꯥꯜꯂꯤꯕ ꯅꯨꯡꯁꯤꯡ ꯑꯗꯨ ꯇꯥꯔꯛꯇꯨꯅ ꯃꯈꯣꯏꯒꯤ ꯃꯀꯣꯛꯇ ꯄꯥꯜꯂꯒ ꯁꯤꯈꯤꯔꯝꯃꯤ꯫ ꯂꯥꯏꯁꯪ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯅꯤꯡꯊꯧꯒꯤ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯈꯛꯇ ꯅꯠꯇꯅ ꯂꯝꯗꯝ ꯑꯗꯨꯒꯤ ꯈꯨꯟꯖꯥꯁꯤꯡꯅꯁꯨ ꯌꯦꯡꯂꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯤꯑꯣꯏ ꯄꯨꯝꯕꯅ ꯈꯪꯂꯦ ꯃꯖꯥꯏꯕꯨꯡꯉꯣ ꯄꯥꯊꯧ ꯑꯃꯗꯤ ꯃꯖꯥꯏꯕꯨꯡꯉꯣ ꯄꯨꯔꯦꯜꯒꯤ ꯐꯠꯇ꯭ꯔꯕ ꯊꯧꯑꯣꯡꯁꯤꯡ ꯑꯗꯨ꯫ ꯑꯆꯨꯝꯕ ꯆꯠꯄ ꯃꯖꯥꯏꯕꯨꯡꯉꯣ ꯄꯨꯟꯁꯤꯅ ꯃꯃꯩꯊꯪꯗ ꯃꯥꯏ ꯄꯥꯛꯈꯤ ꯑꯃꯗꯤ ꯊꯣꯏꯅꯨ ꯃꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯗꯨꯅ ꯆꯥꯎꯊꯦꯜ ꯂꯝꯗꯝꯒꯤ ꯅꯤꯡꯊꯧ ꯑꯃꯗꯤ ꯁꯅꯥꯏꯕꯦꯝꯃ ꯑꯣꯏꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫